Dari Times of Manipur Tom to Bigi talking point meng tabir musimo han mukta taram na oksari ngasi khune pujali topic asi maruina ngasi si malim gyo ina adugumba disable maruina International Day of Person with Disabilities ge dum palan thorom je pangtoi maruina masi hokhiba 1992 dage khoi UN log warep madudega horoga ngasi ge nemesi December ge hom masi khoi International Day of Persons with Disabilities haina palan thorom pangtu lakpani palan thorom masi pangtu pagi nungge ba padam karino aduga masi pangtu laga akhuna society asida leiriba adumba disabled sing tongan tongan ba physically challenging mokoi dam da kai to darkar oi mokoi chumyo bin natra mokoi hingna ba hona ba kari da darkar oi aduga sarkar ge site gi aduga tongan tongan ba mai kai sin gi kari to darkar oi ba wahum sing asi khana na widam ngasi ekoi ge studio da tongan tongan ba panelist hum lection min leire ye thangda leiriba sina akoi a Sujit Joint Secretary Relief Center for the Welfare of Differently Abled Persons Manipur ki Surjini Uza Uttara Mukchari aduga mayai thangmad leiriba sina khoi NG Uttam Director Social Welfare ni Uttam su taram ukchari aduga matai thang thang leiriba sina khoi hana Imphal Free Press ke editor su ebiramba aduga haujingna akoi senior journalist oine lebiriba tamo Pradeep Hanjubom ni tamo su taram ukchari ai ahan bada uza uttam da laksege maruina ngasi se khoi malim win International Day of Persons with Disabilities and pangthoiba maruina khoi Social Welfare Department su achaw thodang lodana palan thoram masi pak chana Manipur phum ka da pangthoi masi pangthokpagi nungge ba pandam se kari nung thami masi yamna samjana hair kanda akhoi palan thoram sigi nungge ba thadi persons with disabilities in sidasu tongan tongan ba talent me ama phumaga lairi ara moida lairi ba phumaga lairi ba talent sing si puthora ga moisu akhoi sadharon laibak sembada laibak ki chawkha thorangda saruk yahanba moi masa matom ta marom dom lepangam hanba hingbangam hanba haiba pandam sida pangthokpan moro handak ki theme si kai no handak sei ki oiba theme sina akhoi promoting participation of persons with disabilities and their leaderships haibani aduna moi se dum akhoi mainstream da pusalaga mamang sei da ju tongan tongan ba theme thamaga ju main oiba underlying idea di participation ni adum participation and leadership sida dum lai maro na department ki side ki ngasi ki nimista krai da kari tharum pangthui aduga makhoi bu ikai khumna ba natraga tongan tongan problem sing en thokpa kari tobiyam thaibi ngasi je koina iboi ma sumang lila sanglen da state level gi oina koi pangthok chei aduga district khuding gi su koi gi district social welfare officer sing amadi deputy commissioner sing pullaga district tara truk makta koi palan thorom si pangthui aduna ai koina tawjari badi ingtham da lakpasida achamba khudol amam blanket amam koi persons with disabilities sida pijraga akhoi mayam chaklen ama chamina ba adumaina chamna sinjabani adu akhoi matung tarakpadadi khoi gi talented oiraba masagi field da mayam dagi tongan ba akhoi gi ability ullaba kangbu si award pibagi thoram masu oirani haidana akhoi ngasi mantri na lokthok pigre ai makhata na sumna kanda khoi oja sujidala je oja sin marui na ngasi khoi social welfare department sin na malem gi oina khoi hoki 1992 dagi hona UN warep lodna ngasi gi demide se December gi tang hom se khoi International Day of Persons with Disabilities gi palan thorom se pangthok tuna lakpa haiba hadi tapiu duni marui na khoi ngasi gi thorom je pangthok pasida isa da kari phaubi aduga isa si kamai dodna ngasi khoi gi physically challenge na traga khoi disabled hagadra kamai na oira khibono खांगु थक्तगी ओइगिब्रा नत्रगना खोइ करिम खुदोंग थिबा अमदि ओइगिब्रा अदु बफम थम्यु जा सुजितगी ai ham hongta da koi tum tibi kai khono che khoi na ai hojiki zana hangbiri badu aina hangting kano khoi gi pungnem na khoi akon bai question do hana haijege ai sa ji blind ai khoi certificate doctor na pi basi 100% ne ai khaji khajik ting ui khoi mangan je aduga masi percentage engta di khoi gi 100% ne ba khaji katene mangan khoi mangan khaga ubu katene aduga ai oirakpasi ai gi halmanna ai pa imana to haibada khoi gi measles lakup thokpasi to konda khoi gi meitei da laithai che bai do adumain to gi bedagi ai se oi gi bene doctor ne mapa punung gi ne na haire ado ai gi hallam gi report gi di ai je khunmaina measles to bodi khoi yam leita laira bani na matam chana sai gi treatment to ngam ho do ado laithai chalaga haibado adumain to line se oi gi bene adoga jiki akon palan thorom paktok puse khoi koi palan ngasi International Day of Persons with Disability palan pangthok pasi koi mamang da yamna chauna pangsu koina khangjar pada school koina blind school tamingai
ꯌꯥꯝ ꯀꯟꯅ ꯀꯩꯁꯨ ꯆꯥꯎꯅ ꯊꯣꯏꯗꯣꯛꯄ ꯀꯟꯅ ꯄꯥꯡꯊꯣꯛꯑꯝꯗꯦ ꯍꯥꯏꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯦ ꯍꯧꯖꯤꯛꯇꯤ NGO ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯈꯔꯒꯗꯤ ꯆꯥꯎꯅ ꯁꯨꯝꯈꯔ ꯄꯥꯡꯊꯣꯛꯄꯗꯤ ꯍꯧꯖꯤꯛꯈꯔ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯌꯥꯝ ꯆꯥꯎꯅ ꯐꯪꯁꯟ ꯑꯃꯅꯦꯅ ꯄꯥꯡꯊꯣꯔꯛꯑꯦ ꯁꯔꯀꯥꯔꯒ ꯂꯣꯏꯅꯅ NGOꯁꯨ ꯂꯣꯏꯅꯃꯛ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏ ꯑꯗꯨꯒ ꯃꯁꯤꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯎꯖꯕꯁꯤ ꯇꯧꯕꯤꯕꯁꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯇꯧꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯗ ꯇꯧꯔꯤꯉꯩꯒꯤ ꯐꯪꯁꯟ ꯑꯩꯈꯣꯏꯒꯤ ꯄꯥꯂꯣꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯇ ꯇꯧꯅꯩ ꯍꯥꯏꯗꯨꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯐꯝꯗꯨꯗꯒꯤ ꯖꯒꯥꯗꯨꯗꯒꯤ ꯐꯪꯁꯟ ꯇꯧꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯖꯕꯗ ꯁꯦꯌꯔꯤꯡꯁꯦ ꯈꯔ ꯋꯥꯠꯂꯛꯄ ꯑꯗꯣ ꯇꯧꯔꯤꯉꯩ ꯉꯥꯛꯇꯪꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯅꯤ ꯈꯪꯗꯦ ꯆꯤꯟꯗ ꯅꯨꯡꯁꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯎꯞꯄꯤꯔꯝꯕ ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯟꯅ ꯄꯨꯡꯈꯥꯏ ꯑꯃ ꯇꯧꯔꯁꯨ ꯄꯨꯡ ꯑꯃ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯀꯥꯏꯊꯣꯛꯑꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯇꯦꯀꯤꯡꯅꯦꯁꯇꯨ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯑꯁꯨꯝ ꯆꯍꯤꯒ ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯩ ꯊꯝꯖꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯏꯁꯥꯁꯤ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯂꯤ ꯆꯦꯂꯦꯟꯖ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯕꯜ ꯅꯠꯇ꯭ꯔꯒ ꯑꯥꯏ ꯁꯥꯏꯇꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯖꯔꯁꯨ ꯑꯗꯨꯝꯕ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯇꯣꯟꯊꯅ ꯂꯩꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯃꯤꯠ ꯎꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯈꯣꯡꯇꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯕꯤꯅꯣ ꯍꯣꯏ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯈꯤꯇꯪ ꯑꯍꯥꯟꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯈꯟꯅꯩꯑꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯁꯨ ꯊꯦꯜꯂꯦꯕ ꯕ꯭ꯂꯥꯏꯟꯅꯦꯁ ꯏꯁ ꯅꯣꯠ ꯑꯦ ꯀꯔꯁ ꯕꯠ ꯑꯦꯟ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯥꯞꯇꯒꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯣꯠꯁꯤ ꯐꯖꯅ ꯏꯔꯒ ꯊꯦꯠꯂꯤꯑꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯏꯟꯁꯤꯡꯁꯤꯅ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯁꯨ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯕꯁꯨ ꯂꯣꯀꯣꯃꯣꯇꯣꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯗꯤꯐ ꯑꯦꯟ ꯃꯤꯠ ꯀꯩꯅꯣ ꯅꯥ ꯄꯪꯕ ꯂꯣꯟ ꯊꯣꯛꯇꯕ ꯑꯣꯏꯔꯁꯨ ꯃꯦꯟꯇꯦꯂꯤ ꯔꯤꯇꯥꯔꯗꯦꯠ ꯋꯥꯈꯜ ꯋꯥꯕ ꯑꯣꯏꯔꯁꯨ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝꯅ ꯀꯃꯟ ꯄꯤꯄꯜꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯤ ꯃꯈꯣꯏꯁꯦ ꯄꯥꯞꯇꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯇꯤꯛꯃꯥ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯇꯧꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯃꯗꯤ ꯈꯔꯒꯗꯤ ꯐꯔꯦ ꯃꯁꯤꯃ ꯂꯩꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯀꯣꯛꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯐꯕꯗꯤ ꯑꯣꯏꯒꯅꯤꯅ ꯁꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯗ ꯇꯦꯂꯦꯟ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯆꯨꯝꯃꯦ ꯂꯩꯁꯨ ꯂꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄꯅꯦ ꯍꯣꯏ ꯈꯔꯗꯤ ꯏꯁꯣꯔꯅ ꯏꯟꯕꯨꯜ ꯀ꯭ꯋꯥꯂꯤꯇꯤ ꯈꯔꯗꯤ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯋꯥꯠꯄ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯍꯦꯟꯗꯤꯀꯦꯞ ꯗꯤꯁꯦꯕꯜꯒꯤ ꯒ꯭ꯔꯨꯞꯇ ꯂꯩꯔꯤꯁꯦ ꯗꯤꯐꯔꯦꯟ ꯑꯦꯕꯜ ꯄꯥꯔꯁꯟꯗ ꯒ꯭ꯔꯨꯞ ꯆꯜꯂꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯣꯠꯅꯖꯔꯀꯥꯟꯗ ꯃꯁꯥꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯤꯡꯒꯗꯒꯦ ꯃꯦꯟ ꯏꯁꯇ꯭ꯔꯤꯝꯁꯦ ꯇꯤꯟꯒꯗꯒꯦ ꯑꯩꯅ ꯍꯩꯖꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯍꯩꯁꯤꯒꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ ꯑꯩꯁꯨ ꯌꯥꯝ ꯁꯦꯡꯅ ꯑꯩ ꯀ꯭ꯂꯕ ꯂꯩꯀꯥꯏꯗꯨꯒꯤ ꯀ꯭ꯂꯕ ꯄꯨꯕ ꯑꯗꯨꯝ ꯌꯥꯎꯖꯔꯤ ꯑꯩ ꯑꯦꯁ ꯑꯦ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯉꯝꯖꯕ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯖꯔꯤꯀꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯄꯦꯔꯥ ꯂꯤꯒꯦꯜ ꯚꯣꯂꯟꯇꯤꯌꯔꯅ ꯂꯤꯒꯦꯜ ꯀ꯭ꯂꯤꯅꯤꯛꯀꯤ ꯑꯩꯅ ꯉꯝꯖꯕ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯎꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯈꯤꯇꯪ ꯄꯟꯖꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯦꯂꯦꯟ ꯑꯇꯣꯞꯄ ꯂꯥꯏ ꯌꯦꯛꯄꯗ ꯑꯣꯏꯔꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔ ꯗꯤꯁꯦꯕꯜ ꯃꯌꯥꯝ ꯇꯧꯏ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯏ ꯌꯦꯛꯄ ꯍꯩꯔꯕ ꯑꯗꯒꯤ ꯂꯩ ꯁꯥꯕ ꯍꯩꯔꯕ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤ ꯃꯈꯣꯏꯁꯨ ꯃꯁꯥꯅ ꯌꯥꯝꯅ ꯍꯣꯠꯅꯖꯕꯗꯒꯤ ꯇꯧꯖꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯛꯄꯗ ꯄꯥꯞꯇꯒꯤ ꯅꯠꯇꯦ ꯃꯈꯣꯏꯗ ꯌꯣꯛꯈꯠꯄꯤꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯣꯔꯦꯜꯂꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯣꯁꯥꯏꯇꯤꯗ ꯇꯤꯟꯕꯗ ꯑꯆꯧꯕ ꯑꯦꯖ ꯑꯦ ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯁꯤꯇꯤꯖꯟ ꯑꯃꯅ ꯇ꯭ꯔꯤꯠ ꯇꯧꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯖꯕꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯗꯣ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯀꯅꯥꯁꯨ ꯑꯃꯠꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯁꯦ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯗ꯭ꯔꯦꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯗꯨꯁꯨ ꯀꯥꯏꯟꯁ ꯑꯣꯐ ꯗꯤꯁꯦꯕꯜꯅꯦꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯀꯩꯅꯣꯝ ꯍꯥꯏꯅꯕꯒꯤꯁꯨ ꯏꯆꯝ ꯆꯝꯕ ꯋꯥ ꯑꯃ ꯍꯥꯏꯅꯕꯁꯨ ꯈꯪꯁꯥꯎ ꯁꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯤ ꯄꯤ ꯍꯥꯏ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯁꯨꯝ ꯍꯥꯏꯅꯩꯗ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯈꯤꯇꯪ ꯃꯤꯅ ꯍꯥꯏꯕꯁꯦ ꯏꯇꯥ ꯇꯥꯗꯕ ꯑꯗꯒꯤ ꯀꯩꯝꯇ ꯌꯦꯡꯉꯨꯗꯒꯤ ꯀꯩꯝꯇ ꯇꯧꯗꯕ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯗꯨꯝ ꯗꯤꯁꯦꯕꯤꯂꯤꯇꯤ ꯗꯣꯛꯇꯔꯃꯛꯅ
ꯁꯥꯔꯇꯤꯐꯤꯀꯦꯠꯇꯤ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯌꯦꯅ ꯂꯧꯖꯩꯑꯕ ꯃꯁꯤꯁꯦ ꯑꯗꯨꯝ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯦꯂꯦꯟ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯇꯦꯂꯦꯟ ꯑꯣꯖꯥꯅ ꯍꯪꯕꯤꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯦꯂꯦꯟ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯒꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯗꯨꯗ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯆꯤꯟꯗ ꯉꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯅꯤ ꯑꯗꯒꯤ ꯅꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯅꯠꯇꯕ ꯆꯞ ꯆꯥꯅ ꯇꯧꯖꯔꯤꯕ ꯈꯔꯗꯣ 10% ꯑꯣꯏꯔꯁꯨ 20% ꯑꯣꯏꯔꯁꯨ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯌꯥꯝ ꯁꯤꯟꯁꯤꯌरिꯇꯤ ꯑꯣꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝꯅ ꯗꯤꯁꯦꯕꯜ ꯑꯣꯏꯕ ꯄꯥꯔꯁꯟꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯕ ꯑꯃꯁꯨꯡ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯑꯩꯈꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯃꯉꯣꯏꯗ ꯁꯃꯥꯖꯗ ꯑꯆꯧꯕ ꯑꯩꯈꯣꯏ ꯅꯨꯡꯒꯤ ꯑꯣꯏꯕ ꯉꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯄꯤꯔꯤꯁꯦ ꯃꯁꯤ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯐꯩ ꯍꯣꯝ ꯊꯝꯕꯩ ꯊꯥꯒꯠꯆꯔꯤ ꯁꯨꯔꯖꯤꯠ ꯗꯥꯎꯟ ꯄ꯭ꯔꯗꯤꯞ ꯂꯥꯛꯆꯒꯦ ꯗꯥꯎꯟ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯕꯤꯗꯨꯅꯤ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯕꯁꯤꯡꯁꯤ ꯈꯨꯗꯛꯇꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯊꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯕꯤꯗꯨꯅꯤ ꯃꯁꯤ ꯄꯥꯞ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯄꯔꯁꯇꯤꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯊꯥꯖꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯦꯃꯤꯂꯤ ꯑꯃꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯗꯤꯁꯦꯕꯜꯁꯦ ꯌꯥꯎꯔꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗꯨ ꯁꯣꯁꯥꯏꯇꯤꯁꯤ ꯏꯀꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯦज ꯑꯦ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯇꯥꯃꯣ ꯀꯩ ꯃꯣꯠ ꯍꯥꯏꯕꯤꯅꯤꯡꯕ ꯊꯝꯕꯤ ꯁꯤꯒꯤꯁꯦ ꯉꯁꯥꯏ ꯃꯌꯥꯝ ꯍꯥꯏꯕꯤꯔꯤꯗꯨꯅꯦ ꯑꯗꯨꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯑꯦꯄ꯭ꯔꯣꯆ ꯂꯧꯒꯗꯒꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯗꯤꯁꯦꯕꯜ ꯃꯌꯥꯝꯁꯤ ꯃꯣꯏ ꯗꯤꯒꯅꯤꯇꯤ ꯄꯤꯕꯤꯅꯕꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯀꯣ ꯗꯤꯁꯦꯕꯜꯅ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄꯗꯅ ꯉꯁꯥꯏꯒꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯀꯩꯁꯨ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯁꯤꯗ ꯃꯁꯥꯒꯤ ꯇꯦꯂꯦꯟꯠ ꯑꯇꯩ ꯂꯩꯖꯕ ꯑꯩꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯨꯔꯒꯗꯤ ꯇꯦꯂꯦꯟꯠꯇꯣ ꯃꯥꯡꯖꯒꯗꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯗꯤꯁꯦꯕꯜ ꯑꯣꯏꯔꯦꯅ ꯍꯥꯏꯕ ꯀꯥꯡꯕꯨꯅ ꯌꯥꯝ ꯐꯥꯎꯕ ꯃꯤ ꯂꯩꯈ꯭ꯔꯦ ꯂꯥꯏ ꯌꯦꯛꯄꯗꯁꯨ ꯍꯥꯏꯕꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯀꯟ ꯄꯦꯟꯇꯔ ꯐ꯭ꯔꯤꯗꯥ ꯀꯥꯜꯍꯣ ꯂꯩꯈ꯭ꯔꯦ ꯁꯥꯏꯟꯇꯤꯁ ꯃꯔꯛꯇꯁꯨ ꯖꯣꯟ ꯅꯦꯁ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯥꯎ ꯐꯪꯉꯤꯅꯤ ꯃꯥꯁꯤ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯅꯥꯔꯦꯅ ꯍꯥꯏꯔꯒ ꯉꯥꯎꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯍꯪꯒꯠꯂꯀꯥꯟꯁꯤꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯉꯤꯗꯅ ꯃꯥꯒꯤ ꯒꯦꯝ ꯊꯤꯑꯣꯔꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯖꯤꯔꯣ ꯁꯝ ꯒꯦꯝ ꯑꯩꯅ ꯐꯪꯀꯥꯟꯗ ꯑꯇꯣꯞꯄꯅ ꯀꯩꯅꯣ ꯃꯥꯡꯍꯧꯅꯤ ꯍꯥꯏꯕꯒꯤ ꯊꯤꯑꯣꯔꯤꯁꯤ ꯊꯨꯒꯥꯏꯔꯛꯄꯗꯣ ꯃꯣꯏꯅ ꯏꯀꯣꯅꯣꯃꯤꯛꯁꯇ ꯊꯨꯒꯥꯏꯔꯛꯄꯗ ꯑꯗꯨꯝ ꯑꯪꯀꯗꯁꯨ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯋꯤꯟ ꯋꯤꯟ ꯁꯤꯆꯨꯋꯦꯁꯟ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯃꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯃ ꯕꯦꯅꯤꯐꯤꯠ ꯑꯃ ꯂꯩꯀꯥꯟꯁꯤꯗ ꯑꯃꯅ ꯐꯪꯒꯦ ꯍꯥꯟꯅ ꯑꯇꯣꯞꯄ ꯐꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯊꯤꯑꯣꯔꯤ ꯑꯩꯈꯣꯏꯅ ꯒꯦꯝ ꯀꯩꯅꯣ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯣ ꯁꯝ ꯒꯦꯝ ꯍꯥꯏꯁꯤꯅ ꯃꯣꯏꯅ ꯃꯥꯒꯤ ꯊꯤꯑꯣꯔꯤꯗ ꯄꯨꯊꯣꯛꯏꯁꯤ ꯂꯣꯏꯅꯃꯛ ꯌꯦꯟꯅꯕ ꯌꯥꯕꯒꯤ ꯄꯣꯠ ꯂꯩ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯅꯦꯕ ꯇꯧꯔꯤꯁꯤꯕꯣ ꯑꯗꯣ ꯁꯨꯝꯕ ꯊꯤꯑꯣꯔꯤꯒ ꯄꯨꯊꯣꯛꯄꯤꯔꯝꯃꯤꯁꯤ ꯃꯥꯁꯤ ꯗꯤꯁꯦꯕꯜ ꯑꯣꯏꯔꯦꯅ ꯍꯨꯟꯗꯣꯛꯑꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯐꯪꯉꯝꯃꯣꯏꯗꯕ ꯄꯣꯠ ꯂꯩꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯡ ꯍꯣꯏꯁꯨ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯅꯤ ꯃꯣꯏꯁꯤꯁꯨ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯡ ꯂꯩꯔꯦ ꯃꯥꯁꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯗꯅ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ 35 ꯏꯌꯔꯁꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯋꯤꯜ ꯆꯦꯌꯔ ꯂꯩꯔꯒ ꯃꯥꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯗ ꯄꯨꯊꯣꯛꯑꯝꯃꯤꯕ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯊꯤꯑꯣꯔꯤ ꯃꯥ ꯏꯔꯝꯃꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗꯤꯁꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯣꯜ ꯂꯥꯝ ꯐꯪꯉꯣꯏꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯑꯦꯄ꯭ꯔꯣꯆꯁꯦ ꯑꯃꯅꯤꯅꯦ ꯑꯃꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯣꯛꯑꯦ ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯑꯗꯨꯁꯨ ꯊꯨꯒꯟꯒꯨꯝꯁꯤ ꯃꯌꯥꯝ ꯍꯤꯡꯅꯅꯕ ꯃꯑꯣꯡ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯑꯦꯛꯁꯤꯗꯦꯟꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯃꯔꯛꯇ ꯖꯦꯅꯦꯇꯤꯛ ꯑꯣꯏꯕ ꯄꯣꯠꯁꯨ ꯈꯔ ꯌꯥꯎꯔꯛꯏꯀꯣ ꯁꯨꯝ ꯈꯤꯇꯪ ꯗꯤꯁꯦꯕꯜ ꯑꯣꯏꯀꯥꯟꯁꯤꯗ ꯑꯗꯨꯗ ꯁꯨꯝ ꯑꯣꯏꯖꯔꯒꯁꯨ ꯃꯉꯣꯟꯗ ꯂꯩꯔꯤ ꯇꯦꯂꯦꯟꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯍꯧꯗꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯏꯟꯊꯣꯛ ꯃꯥꯡꯖꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯗꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯐꯥꯎꯕ ꯃꯌꯥꯝ ꯊꯣꯛꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯡ ꯂꯩꯔꯝꯗꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛ ꯌꯧꯔꯤꯁꯤ ꯌꯧꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤꯗ ꯇꯦꯂꯦꯟꯠ ꯀꯗꯥꯏ ꯂꯩꯔꯤ ꯊꯤꯔꯛꯄꯒꯤꯁꯨ ꯑꯃ ꯂꯩꯔꯦ ꯑꯗ ꯑꯍꯨꯝ ꯃꯔꯤꯅꯤ ꯑꯩꯈꯣꯏ ꯌꯨꯇꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯏꯅ ꯀꯥꯟꯅꯍꯧꯁꯤ ꯍꯥꯏꯕꯒꯤ ꯑꯃꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗ ꯄꯨꯂꯞ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄꯊꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯒ ꯑꯩꯈꯣꯏ ꯈꯦꯠꯅꯩꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯤꯅꯨꯡꯁꯤ ꯈꯪꯕꯒꯤ ꯄꯣꯠꯁꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕꯒꯤ ꯃꯑꯣꯡꯁꯤꯗꯁꯨ ꯗꯦꯐꯤꯅꯦꯁꯟꯁꯦ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯩꯈꯣꯏꯅ ꯆꯨꯝꯅꯒꯤ ꯁꯤꯝꯄꯊꯤꯁꯤꯅ ꯃꯌꯥꯝ ꯑꯃꯅ ꯁꯣꯛ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯝꯄꯦꯁꯟꯒ ꯍꯥꯏꯁꯦ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯎꯕꯗ ꯑꯁ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯗꯣ ꯁꯤꯗ ꯀꯝꯄꯦꯁꯟꯒ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯁꯤꯅ ꯑꯦꯝꯄꯊꯤ ꯑꯅ ꯑꯃꯁꯨ ꯂꯩ ꯃꯤ ꯑꯃꯅ ꯁꯣꯛꯄꯅꯤ ꯈꯪꯗꯦ ꯋꯥꯕꯅꯤ ꯈꯪꯗꯦ ꯀꯥꯟꯁꯦ ꯑꯩꯁꯨ ꯌꯥꯝ ꯋꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯐꯤꯕꯝ ꯂꯩꯔꯝ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛ ꯂꯩꯔꯝ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯗꯅ ꯁꯤꯒꯤꯁꯤ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯐ ꯋꯥꯏꯔꯤꯡ ꯑꯅ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯇꯩ ꯁꯥꯗꯁꯨ ꯈꯔ ꯇꯧꯕ ꯂꯩ ꯑꯗꯨꯒ ꯃꯤꯑꯣꯏꯕꯗꯅ ꯈꯤꯠ ꯍꯦꯟꯅ ꯃꯤ ꯑꯃꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯦꯝꯄꯊꯤ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯑꯩ ꯃꯥ ꯍꯩꯀ꯭ꯔꯨ ꯑꯁꯤꯟ ꯑꯃ ꯆꯥꯒꯠ ꯑꯩ ꯏꯆꯤꯟꯗ ꯇꯤꯟ ꯆꯨꯡꯉꯤꯁꯤ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯆꯥꯕꯁꯨ ꯅꯠꯇꯦꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯣꯛꯄ ꯉꯝꯃꯦ ꯃꯤꯑꯣꯏꯕꯗꯗꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯦꯝꯄꯊꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯍꯦꯜꯂꯛꯏ ꯃꯔꯝ ꯑꯁꯤ ꯃꯣꯏ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯅ ꯌꯥꯝ ꯅꯩꯅꯈ꯭ꯔꯦꯀꯣ ꯏꯅꯧ ꯅꯧꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯏꯔꯤꯛ ꯑꯃꯗ ꯀꯩꯅꯣꯒꯤ ꯖꯣꯔꯗꯟ ꯄꯤꯇꯔꯁꯟ ꯏꯕ 12 modes of life ꯑꯗꯨꯒ antidote to chaos ꯂꯥꯏꯔꯤꯛ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒ ꯁꯥꯒꯁꯤ ꯀꯩ ꯈꯦꯠꯅꯒꯦ ꯃꯥꯒꯤ ꯀꯣꯏꯁꯟ ꯈꯣꯡꯉꯤꯁꯤꯀꯣ ꯃꯤꯒ ꯁꯥꯒꯁꯤ ꯀꯩ ꯈꯦꯠꯅꯔꯤꯅꯣ ꯍꯪꯀꯥꯟꯁꯤꯗ ꯁꯥꯒ ꯃꯤ ꯈꯦꯠꯅꯩ ꯑꯇꯩ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯀꯣꯛ ꯃꯔꯤ ꯄꯥꯟꯕ ꯑꯗꯩ ꯈꯣꯡꯕ ꯑꯩꯈꯣꯏ ꯂꯣꯟ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯅꯈ꯭ꯔꯦꯀꯣ
ꯑꯗ ꯃꯥ ꯍꯥꯏꯁꯦ ꯈ꯭ꯋꯥꯏ ꯍꯦꯟꯅ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯑꯋꯦꯔꯅꯦꯁ ꯑꯣꯐ ꯇꯥꯏꯝ ꯑꯗ ꯑꯋꯦꯔꯅꯦꯁ ꯑꯣꯐ ꯁ꯭ꯄꯦꯁ ꯃꯇꯝ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯁꯤ ꯀꯩꯅꯣ ꯈꯪꯉꯦꯕ ꯑꯩ ꯍꯨꯏꯗꯣ ꯍꯌꯦꯡꯁꯤ ꯀꯩꯅꯣ ꯈꯪꯉꯣꯏ ꯊꯥ ꯑꯃꯒ ꯂꯩꯔ ꯀꯩꯗꯧꯅꯣ ꯈꯪꯉꯝꯃꯣꯏ ꯑꯗꯣ ꯃꯥꯁꯤ ꯃꯥ ꯈꯔ ꯂꯩꯔꯒ ꯃꯥꯁꯤ ꯁꯤꯗꯣꯏꯅꯤ ꯃꯉꯣꯟꯗ ꯈꯟꯖ ꯉꯝꯗꯦꯕ ꯑꯗꯣ ꯃꯤꯗꯗꯤ ꯇꯥꯏꯝ ꯍꯥꯏꯁꯤ ꯑꯋꯦꯔ ꯑꯣꯏꯌꯦꯕ ꯇꯥꯏꯝ ꯑꯋꯦꯔꯅꯦꯁꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝ ꯊꯤꯅ ꯂꯤꯃꯤꯇꯦഡ് ꯑꯣꯏꯌꯦꯁꯦ ꯇꯥꯏꯝ ꯍꯥꯏꯁꯤ ꯆꯥꯎꯈ꯭ꯔꯦꯅ ꯏꯇꯔꯅꯤꯇꯤꯅ ꯂꯩꯔꯝꯗꯣꯏꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯇꯦꯛ ꯑꯃꯇꯅꯤ ꯌꯥꯎꯔꯤꯁꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯁꯨ ꯑꯗꯒꯤ ꯑꯩ ꯂꯩꯃꯤꯟꯅꯔꯤ ꯃꯌꯥꯝꯁꯤꯗ ꯁꯤꯒꯤ ꯁꯦꯝ ꯄ꯭ꯔꯦꯗꯤꯀꯥꯃꯦꯟꯇ ꯂꯩꯃꯤꯟꯅ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯋꯥꯃꯤꯟꯅꯒꯗꯧꯕꯅꯤ ꯁꯤꯃꯤꯟꯅꯒꯗꯧꯕꯅꯤ ꯌꯥꯝ ꯊꯤꯅ ꯚꯜꯅꯔꯕꯜꯅꯤ ꯉꯁꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯁꯣꯛꯄꯗꯒꯤ ꯃꯤꯠ ꯇꯥꯡꯉꯦ ꯀꯩꯅꯣꯝ ꯁꯣꯛꯄꯗꯒꯤ ꯅꯥ ꯄꯪꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯗ ꯐꯦꯂꯤꯌꯔ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯈꯪꯁꯤ ꯁꯤꯗꯣꯛꯄ ꯌꯥꯏ ꯂꯥꯏꯅꯥ ꯂꯥꯛꯄ ꯌꯥꯏ ꯁꯤꯒꯁꯤ ꯂꯣꯏꯅ ꯚꯜꯅꯔꯕꯜ ꯑꯣꯏꯕꯁꯤ ꯎꯔꯛꯄꯗꯒꯤ ꯉꯁꯥꯏ ꯑꯦꯝꯄꯥꯊꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯐꯤꯂꯤꯡꯁ ꯄꯣꯛꯂꯛꯄꯅꯤ ꯃꯣꯏꯅ ꯅ꯭ꯌꯨꯔꯣ ꯁꯥꯏꯟꯁ ꯍꯥꯏꯔꯒ ꯃꯤꯔꯔ ꯅ꯭ꯌꯨꯔꯣꯟꯅꯦꯅ ꯑꯩꯈꯣꯏ ꯀꯣꯛꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟꯇꯂꯤ ꯑꯩ ꯁꯨꯝ ꯄꯥꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯇꯂꯤ ꯗꯤꯁꯀꯕꯔ ꯇꯧꯕꯅꯤ ꯖꯔꯃꯅꯤ ꯐꯤꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯌꯦꯕ ꯑꯦꯝꯄꯦꯊꯤꯛ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯅ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯦꯝꯄꯥꯊꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯀꯦꯁꯟ ꯌꯥꯔꯝꯃꯣꯏ ꯑꯗꯨꯒ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯁꯤꯐꯥꯎ ꯉꯝꯃꯝꯃꯣꯏ ꯀꯩꯅꯣꯗ ꯑꯩꯅ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯄꯣꯠꯇꯨ ꯃꯤꯉꯣꯟꯗ ꯊꯣꯛꯑꯦ ꯍꯥꯏꯅ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯑꯁ ꯑꯩꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯌꯥꯝ ꯂꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯒꯦ ꯒ꯭ꯌꯥꯟ ꯇꯥꯅꯦꯕ ꯍꯨꯏ ꯃꯁꯦꯟꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯍꯣꯏ ꯀꯣꯛ ꯈꯣꯡꯉ ꯃꯥꯏ ꯁꯥꯎꯔꯦ ꯑꯗꯩ ꯀꯣꯛ ꯆꯥ ꯂꯥꯝꯃꯦꯕ ꯈꯪꯉꯁꯨ ꯑꯗꯩ ꯍꯦꯟꯗꯅ ꯃꯥꯁꯤ ꯑꯩ ꯌꯥꯝ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯦꯝ ꯄ꯭ꯔꯦꯗꯤꯀꯥꯃꯦꯟ ꯂꯩꯃꯤꯟꯅꯔꯒ ꯈꯪꯒꯗꯣꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯧꯖꯥꯟ ꯍꯩꯕꯒꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯝꯄꯥꯊꯤ ꯃꯤ ꯑꯃꯅ ꯄꯣꯛꯄ ꯑꯋꯥ ꯑꯅꯥꯗꯣ ꯑꯩꯉꯣꯟꯗ ꯆꯞ ꯄꯣꯛꯍꯟ ꯉꯝꯕꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯐꯖꯕ ꯏꯃꯣꯁꯟ ꯐꯖꯕ ꯀꯩꯅꯣ ꯑꯃꯅꯤ ꯃꯥ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯅꯤ ꯁꯤ ꯌꯣꯛꯈꯠꯄꯁꯨ ꯐꯩꯌꯦꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯍꯨꯝ ꯑꯩꯅ ꯉꯁꯥꯏꯒꯤ ꯗꯤꯁꯦꯕꯜ ꯌꯦꯡꯀꯥꯟꯁꯤꯗ ꯑꯦꯡꯒꯜ ꯑꯍꯨꯝ ꯃꯔꯤ ꯊꯣꯛ ꯌꯦꯡꯕ ꯑꯍꯥꯟꯕꯗ ꯌꯨꯇꯤꯂꯤꯇꯦꯔꯤꯌꯟ ꯀꯥꯟꯅꯕ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯔꯤ ꯃꯍꯩ ꯍꯩꯕ ꯃꯌꯥꯝꯗꯨ ꯉꯁꯥꯏ ꯃꯥꯡꯖꯈ꯭ꯔꯅꯤꯅ ꯌꯣꯛꯈꯠꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤꯅ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯋꯥꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯦꯝꯄꯥꯊꯤꯒꯤ ꯄꯣꯠꯇꯨ ꯄꯣꯔꯛꯄ ꯁꯤ ꯑꯍꯨꯝ ꯃꯔꯤꯁꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯤꯅꯣ ꯑꯦꯅꯤꯃꯦꯜ ꯑꯃꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯔꯤꯁꯦ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯎꯠꯄ ꯀꯥꯟꯁꯤꯗ ꯗꯤꯁꯦꯕꯜꯗ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯏꯁꯤꯁꯨ ꯑꯗꯨꯃꯅꯦꯅ ꯀꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯑꯩ ꯎꯇꯝꯗ ꯂꯥꯛꯆꯒꯦꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜꯒꯤꯁꯦ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯃꯤꯠꯀꯤ ꯑꯣꯏꯕ ꯚꯤꯖꯟꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯂꯣꯀꯣꯃꯣꯇꯣꯔ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯁꯤꯡꯁꯦ ꯂꯥꯏꯕꯨ ꯋꯥꯍꯪꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯐꯤꯖꯤꯀꯦꯂꯤ ꯆꯦꯂꯦꯟꯖ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯕꯜ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟ ꯂꯦꯕꯦꯜ ꯄꯔꯁꯟꯁꯤꯡꯁꯦ ꯀꯌꯥꯃꯨꯛ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤ ꯕꯦꯅꯤꯐꯤꯠ ꯃꯣꯏꯗ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯨ ꯑꯃ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯠ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤ ꯃꯁꯤꯡꯁꯤ 53,110 ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯏꯟꯇꯦꯔꯤꯌꯔ ꯖꯒꯥꯗ ꯆꯤꯡꯒꯤ ꯖꯒꯥꯗ ꯃꯣꯏꯅ ꯃꯇꯝ ꯆꯥꯅ ꯔꯤꯄꯣꯔꯠ ꯇꯧꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯁꯔꯇꯤꯐꯤꯀꯦꯠ ꯇꯥꯟꯊꯣꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯠ ꯋꯥꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨ ꯂꯩ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯏꯕ ꯈꯔ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏ ꯁꯔꯚꯦ ꯑꯃ ꯇꯧꯖꯒꯦꯅ ꯈꯟꯖꯔꯤ ꯑꯗ 53,110 ꯑꯩꯈꯣꯏ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤ ꯂꯩꯕꯁꯤꯗ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯌꯥꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯅ ꯄꯥꯏꯈꯠꯄꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯂꯥꯋꯦꯟꯁ ꯃꯥꯒꯤ ꯃꯦꯇ꯭ꯔꯤꯛ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯗꯨꯒ PG ꯐꯥꯎꯕ ꯂꯣꯏꯔꯨꯔꯒ ꯀꯩꯒꯨꯝꯕ ꯊꯕꯛ ꯐꯪꯗꯅ ꯂꯩꯇꯥꯔꯒꯗꯤ ꯊꯥꯒꯤ ꯈꯔ ꯄꯤꯕ ꯑꯌꯥꯝꯕ ꯄꯩꯁꯥꯗꯤ ꯅꯠꯇꯦ ꯃꯦꯇ꯭ꯔꯤꯀꯨꯂꯦꯠ ꯑꯣꯏꯔꯒꯅ ꯂꯨꯄꯥ 100ꯒ 150ꯒ ꯃꯥꯒꯤ ꯗꯤꯁꯦꯕꯤꯂꯤꯇꯤꯒꯤ ꯗꯤꯒ꯭ꯔꯤꯗ ꯑꯃꯨꯛ ꯈꯥꯏ ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯗꯤꯁꯦꯕꯤꯂꯤꯇꯤ ꯗꯤꯒ꯭ꯔꯤ ꯈꯔ ꯍꯟꯊꯔꯒꯅ 1,400 ꯑꯗꯨꯒ 80% ꯑꯦꯟ ꯑꯕꯚ ꯂꯩꯔꯒꯅ 1,000 ꯊꯥ ꯑꯃꯗ ꯄꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯂꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤ ꯑꯃꯅ ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯣꯏꯒꯦꯔꯥ ꯑꯅꯗꯔ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤ ꯑꯣꯏꯒꯦꯔꯥ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯦꯔꯦꯖ ꯏꯟꯁꯦꯟꯇꯤꯞ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯄꯤꯕꯒꯤ ꯀꯩꯅꯣ ꯑꯃꯒ ꯄꯥꯏꯈꯠꯂꯤ ꯁ꯭ꯀꯤꯝ ꯑꯃꯒ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯨꯏꯗ꯭ꯔꯤꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯣꯠꯊꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯀꯝꯄꯣꯅꯦꯟ 3 ꯑꯃꯒ ꯂꯩ ꯃꯁꯤꯗ ꯀꯤꯌꯔ ꯒꯤꯚꯔ ꯑꯦꯂꯥꯋꯦꯟꯁ ꯍꯥꯏꯕ ꯑꯃ ꯁ꯭ꯀꯣꯂꯔꯁꯤꯞ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯚꯦꯜ ꯀꯟꯁꯦꯁꯟ ꯍꯥꯏꯕ ꯑꯃ ꯀꯤꯌꯔ ꯒꯤꯚꯔ ꯑꯦꯂꯥꯋꯦꯟꯁꯁꯤꯅ ꯑꯩꯈꯣꯏ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯗ ꯃꯥꯒꯤ 80% ꯍꯦꯟꯅ ꯗꯤꯁꯦꯕꯜ ꯑꯣꯏꯔꯕ ꯀꯥꯡꯕꯨ ꯃꯔꯨꯑꯣꯏꯅ ꯂꯣꯀꯣꯃꯣꯇꯤꯞꯇ ꯑꯗꯨꯕꯨ ꯍꯣꯏ ꯃꯥ ꯃꯦꯟꯇꯦꯜꯂꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ 45% ꯐꯥꯎꯕ ꯀꯟꯁꯤꯗꯔ ꯇꯧꯏ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯗ ꯊꯥꯒꯤ ꯂꯨꯄꯥ 1,500 ꯄꯤꯕꯒꯤ ꯁ꯭ꯀꯤꯝꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤꯗꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁꯤꯗꯩꯗ ꯃꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯄꯤꯕꯅꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯚꯦꯜ ꯀꯟꯁꯦꯁꯟꯁꯤꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯑꯣꯏꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯦ ꯍꯧꯖꯤꯛꯇ ꯈꯔ ꯁꯦꯝꯒꯠꯂꯛꯏꯕ ꯑꯣꯏꯕꯅꯤꯅ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤꯅ
ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯗꯁꯨ ꯌꯥꯝ ꯀꯥꯟꯅꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯧꯔꯤꯕ MSTꯒꯤ ꯒꯥꯔꯤꯁꯤꯡꯁꯤꯗ ꯇꯣꯡꯕ ꯃꯇꯝꯗꯗꯤ ꯃꯣꯏꯒꯤ ꯚꯔꯥꯁꯦ ꯂꯧꯗꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯥꯔꯠ ꯑꯃ ꯄꯤ ꯃꯁꯤꯁꯤꯡꯁꯤ ꯇꯧꯔꯤ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁꯅ ꯃꯣꯏꯒꯤ ꯊꯥ ꯊꯥꯒꯤ ꯄꯦꯟꯁꯤꯟ ꯄꯤꯕ ꯑꯃ ꯂꯩ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯗꯤꯁꯦꯕꯜ ꯄꯦꯟꯁꯤꯟ ꯍꯥꯏꯗꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯁꯄꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤꯀꯣ ꯁꯤꯗꯩꯗ ꯃꯁꯤ ꯀꯅꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯃꯤ ꯂꯩꯖꯗꯕ ꯑꯗꯒꯤ ꯆꯠꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯁꯤ ꯀꯅꯥꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟꯁꯤꯡꯗ ꯐꯪꯍꯟꯅꯕ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯄꯣꯏꯟꯠꯁꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯣꯐꯤꯁꯔꯅꯤ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯣꯐꯤꯁꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯥꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯒꯦ ꯍꯥꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯔꯛꯀꯗꯕꯅꯤ ꯑꯗꯨ ꯆꯨꯝꯃꯤ ꯉꯁꯥꯏꯒꯤ ꯃꯁꯥꯁꯤꯅꯗꯤ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯃꯤꯠ ꯎꯗꯕ ꯅꯠꯇ꯭ꯔꯒ ꯈꯣꯡ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡꯗꯤ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯁꯤꯒꯤ ꯕꯦꯅꯤꯐꯤꯠꯁꯤ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯅꯤ ꯍꯥꯏꯗꯅ ꯐꯣꯝ ꯃꯦꯟꯕꯤꯔꯒ ꯊꯥꯖꯤꯟꯕꯤꯕ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯉꯁꯥꯏꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯁꯔꯚꯦ ꯆꯠꯂꯒ ꯀꯔꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯇꯧꯕꯒꯤ ꯃꯦꯟ ꯄꯥꯋꯔꯗꯨꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯁꯤꯒꯨꯝꯕ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯝ ꯆꯠꯁꯤꯜꯂꯒ ꯃꯥꯒꯤ ꯌꯥꯝ ꯀꯟꯅ ꯐꯤꯕꯝ ꯆꯥꯗꯕ ꯃꯁꯥꯅ ꯂꯥꯛꯄ ꯉꯝꯃꯔꯣꯏꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯩ ꯁꯤꯗꯩꯗ ꯑꯩ ꯈꯤꯇꯪ ꯊꯩꯗꯣꯛꯑꯀꯥꯟꯗ ꯑꯣꯖꯥ ꯁꯨꯖꯤꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯨꯖꯤꯗ ꯃꯔꯨꯑꯣꯏꯅ ꯁꯤ ꯏꯁꯥꯁꯨ ꯑꯩꯈꯣꯏ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯑꯃ ꯑꯣꯏꯕꯤꯔꯦ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯕ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯗ ꯑꯋꯥꯕ ꯊꯦꯡꯅꯗꯅꯕ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯑꯃ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯀꯔꯤ ꯐꯪꯍꯟꯕ ꯑꯩꯈꯣꯏꯒꯤ ꯐꯪꯕꯗꯨ ꯁꯤꯒꯤ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟꯗꯣ ꯐꯪꯕ ꯂꯩ ꯍꯥꯏꯕꯤꯌꯨ ꯅꯠꯇ꯭ꯔꯁꯨ ꯐꯪꯉꯦ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯄꯤꯔꯤ ꯁꯦ ꯂꯨꯄꯥ 100-150 ꯄꯤꯕ ꯃꯥꯒꯤ ꯑꯗꯒꯤ 1,400-1,000 ꯄꯤꯕ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥ ꯐꯪꯕꯤꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯐꯪꯕ ꯂꯩꯔꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯋꯥꯕ ꯆꯠꯄ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯔꯤ ꯇꯧꯅꯤꯡꯕ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯑꯋꯥꯕ ꯊꯦꯡꯅꯕ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄꯥꯏꯈꯠꯂꯛꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯣꯊꯔꯤꯕꯁ ꯇꯦꯡꯕꯥꯡꯗꯣ ꯑꯩꯁꯨ ꯐꯪꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ CM ꯑꯣꯅꯔꯦꯕꯜ CMꯕꯨꯁꯨ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯁꯤ ꯇꯥꯟꯅꯅꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯁꯥꯔꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯂꯧꯈꯠꯄ ꯉꯁꯥꯏꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯗꯤꯁꯦꯕꯜ ꯄꯦꯟꯁꯤꯟ ꯁ꯭ꯀꯤꯝꯅꯆꯤꯡꯕ ꯑꯗꯩ ꯁꯣꯊꯔꯤꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡꯕꯨ ꯑꯣꯏꯔꯁꯨ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯣꯏꯔꯁꯨ ꯑꯦꯂꯥꯋꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯦꯂꯥꯋꯦꯟꯁ ꯊꯕꯛ ꯇꯥꯟꯅꯔꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤꯡꯗꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯑꯇꯩ ꯁꯨꯝ ꯇꯥꯟꯅꯕꯁꯤꯡꯁꯦ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯣꯏꯔꯣ ꯃꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯈꯟꯖꯕꯗ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯥꯟꯅꯖꯕ ꯃꯇꯝꯗ ꯑꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯗꯤꯁꯦꯕꯜ ꯄꯦꯟꯁꯤꯟ ꯁ꯭ꯀꯤꯝꯁꯤꯒꯤ ꯇꯥꯟꯅꯕꯗ ꯃꯤ ꯃꯌꯥꯝ ꯊꯥꯖꯟꯕ ꯆꯠꯈꯤ ꯑꯗꯣ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯖꯩ ꯑꯗꯣ ꯃꯤ ꯑꯃꯗꯤ ꯆꯪꯉꯤ ꯗꯤꯐꯤꯀꯜꯇꯤꯁꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯁꯥꯔ ꯍꯥꯏꯕꯤꯔꯤꯗꯨꯅꯦ ꯑꯗꯨꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯕ ꯌꯥꯝ ꯅꯣꯡ ꯂꯨꯞꯄ ꯑꯗꯒꯤ ꯃꯤꯗꯤ ꯑꯇꯣꯞꯄ ꯉꯁꯥꯏꯗ ꯑꯩꯅ ꯌꯥꯝꯅꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯌꯥꯝꯅ ꯆꯝꯅꯗꯤ ꯂꯧꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯂꯧꯖꯩ ꯉꯁꯥꯏꯒꯤ ꯅꯣꯡꯁꯨ ꯑꯩꯈꯣꯏꯅ ꯗꯤꯐꯤꯀꯜꯇꯤꯁꯇꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯊꯦꯡꯅꯖꯕꯅꯤꯅ ꯃꯈꯣꯏꯗꯨ ꯑꯩꯅ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯅ ꯋꯥꯔꯤꯕꯗꯣ ꯍꯦꯟꯅ ꯋꯥꯗꯅꯕ ꯑꯩꯅ ꯀꯩꯒꯨꯝꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ NGOꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯊꯥꯖꯤꯜꯂꯒ ꯐꯪꯍꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯅꯣꯡ ꯃꯌꯥꯝ ꯆꯣꯠꯄ ꯀꯩꯒꯨꯝꯕ ꯑꯎꯕꯁꯤꯡꯗꯤ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯀꯩꯝ ꯇꯧꯗꯕ ꯀꯥꯡꯕꯨꯗꯨ ꯁꯥꯏꯇꯦꯠ ꯄꯥꯔꯁꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯕꯗꯤ ꯅꯣꯡ ꯆꯨꯔꯦ ꯁꯤꯗ ꯍꯥꯏꯗꯤ ꯆꯠꯃꯤꯟꯅꯅꯕꯨꯗꯤ ꯌꯥꯎꯔꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯆꯠꯂꯒꯗꯤ ꯆꯣꯡꯁꯤꯜꯂ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯩ ꯑꯃ ꯌꯥꯎ ꯀꯔꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯁꯥꯒꯤꯕు ꯈꯟꯒꯗ꯭ꯔꯥ ꯑꯩꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯃꯥꯒꯤꯁꯨ ꯋꯥꯖꯕ ꯑꯩꯒꯤꯁꯨ ꯑꯩ ꯑꯃ ꯄꯨꯕꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯗꯤꯐꯤꯀꯜꯇꯤꯁ ꯃꯤꯁꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯑꯩꯉꯣꯟꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯅꯦ ꯃꯈꯣꯏꯗ ꯁꯤꯒꯤ ꯌꯥꯝꯅ ꯁꯝꯖꯤꯟꯖꯕꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯕꯔꯗꯟ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯃꯁꯤꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯈꯔꯒꯗꯤ ꯇꯧꯔꯦ ꯃꯦꯗꯤꯀꯦꯜ ꯑꯦꯁꯦꯁꯃꯦꯟ ꯀꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯖꯒꯥ ꯆꯠꯂꯒ ꯃꯔꯛꯇ
ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯆꯍꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯠꯄꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ 3 ꯃꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯊꯥ ꯑꯍꯨꯝ ꯂꯩꯔꯒ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯇꯩ ꯑꯇꯩꯁꯨ ꯊꯕꯛ ꯃꯌꯥꯝ ꯁꯨꯗꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜꯁꯨ ꯐꯅ ꯍꯥꯏ ꯁꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯗꯨꯜ ꯑꯃ ꯇꯧꯕꯤꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯐꯝ ꯖꯒꯥ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯑꯦꯀꯥꯎꯟ ꯍꯥꯡꯉꯝꯗꯕꯅ ꯑꯦꯀꯥꯎꯟ ꯍꯥꯡꯍꯟꯕꯤꯕ ꯕꯦꯡꯀꯤ ꯃꯤꯁꯨ ꯑꯗꯨꯝ ꯄꯨꯕꯤꯕ ꯑꯩꯈꯣꯏ ꯒꯣ ꯇꯨ ꯚꯤꯂꯦꯖ ꯀꯥꯏꯅ ꯇꯧꯔꯝꯕꯗꯨ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯨ ꯃꯗꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯨꯔꯒ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯃꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯑꯩ ꯄꯨꯖꯩ ꯑꯗꯨ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯀꯩ ꯍꯥꯏꯅꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟꯗꯣ ꯐꯪꯅꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩ ꯍꯣꯠꯅꯖꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯐ꯭ꯔꯤ ꯆꯠꯄ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛꯇꯣ ꯐꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯑꯗꯨꯃꯥꯏꯅ ꯂꯧꯈꯠꯄꯤꯔꯒꯗꯤ ꯑꯗꯒꯤ ꯂꯝꯗꯝꯗ ꯆꯠꯂꯒ ꯖꯒꯥ ꯄꯨꯟꯕ ꯅꯨꯡꯉꯥꯏꯒꯗꯕ ꯖꯒꯥ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯥꯏꯖꯧꯔꯗꯤ ꯄꯟꯆꯥꯌꯠ ꯑꯃꯃꯝꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯤꯡꯁꯦ ꯖꯤꯄꯤꯒꯨꯝꯕ ꯅꯒꯔ ꯄꯟꯆꯥꯌꯠ ꯑꯣꯏꯔꯒꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯈꯨꯡꯒꯪ 5-10 ꯀꯣꯜꯂꯝꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯩꯕꯁꯤꯡꯁꯦ ꯐꯪꯈꯤꯕꯅ ꯐꯪꯉꯦ ꯐꯪꯍꯧꯗꯕꯁꯤꯡꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯧꯕꯤꯔꯛꯄꯁꯨ ꯑꯩꯈꯣꯏꯒꯤ ꯐꯪꯍꯧꯗꯕꯁꯤꯡꯁꯦ ꯐꯖꯅ ꯐꯪꯉꯒ ꯃꯈꯣꯏꯅ ꯁꯃꯥꯖꯗꯤ ꯏꯆꯦꯜꯗ ꯇꯤꯟꯕꯗ ꯈꯪꯖꯔꯤꯕ ꯈꯔꯗꯨꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯃꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯣꯠꯅꯖꯅꯤꯡꯉꯤꯕꯗꯨ ꯍꯦꯟꯅ ꯊꯧꯅꯥ ꯄꯤꯕꯗ ꯁ꯭ꯄꯤꯔꯤꯠ ꯂꯩꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯆꯠꯂꯒ ꯑꯥꯗ ꯀꯩꯅꯣꯗ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯠꯂꯒ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯥꯔꯅꯁꯨ ꯍꯥꯏꯐꯦꯠ ꯊꯝꯕꯤꯈꯤꯕ ꯑꯩꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯩꯗꯨꯅꯤ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯖꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯣ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯆꯪꯉꯤ ꯑꯩꯅ ꯂꯨꯄꯥ 50 ꯆꯪꯕꯗ ꯃꯤꯗꯨꯝ ꯌꯥꯎꯕꯒꯤ ꯂꯨꯄా 50 ꯑꯃꯒ 100 ꯄ꯭ꯂꯁ ꯃꯥ ꯆꯠꯃꯤꯟꯅꯔꯤꯕꯅ ꯃꯥ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯑꯗꯩ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯌꯥꯎꯔ ꯄꯤꯖꯗꯕꯁꯨ ꯌꯥꯔꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯨ ꯑꯇꯣꯞꯄ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯃ ꯆꯪꯉꯛꯄ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯨ ꯊꯣꯛꯆꯗꯕ ꯋꯥꯕꯒꯤ ꯁꯣꯔꯇꯦꯖ ꯂꯩꯕꯗꯨꯗ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯁꯤ ꯃꯁꯤꯁꯦ ꯁꯣꯜꯕ ꯇꯧꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯁꯨꯃꯥꯏꯅ ꯖꯤꯄꯤ ꯅꯒꯔ ꯄꯟꯆꯥꯌꯠ ꯃꯐꯝ ꯖꯒꯥꯁꯤꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯦꯛꯁꯦꯞꯁꯟ ꯀꯦꯝꯁꯤ ꯈꯔꯗꯤ ꯍꯧꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯁꯤꯒꯨꯝꯕꯁꯤꯗ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯋꯥꯕꯁꯦ ꯈꯔ ꯐꯕꯗ ꯌꯥꯝꯅ ꯐꯔꯛꯄꯗ ꯌꯥꯝꯅ ꯑꯆꯧꯕ ꯁꯍꯖꯣꯛ ꯐꯪꯒꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯗꯥꯏꯔꯦꯛꯇꯔꯗ ꯋꯥꯍꯪ ꯂꯥꯛꯄꯤꯗ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯑꯩ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯁꯤꯡ ꯍꯥꯏꯔꯤꯕ ꯄꯥꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯁꯨꯔꯖꯤꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯗꯒꯦ ꯑꯗꯨꯝ ꯂꯧꯖꯒꯦ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ Good afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi setsi anov yorokuni, ma'am. Yengbiyu. Che, sisam fazadro. Sisam fazadro che. Yam is ui. Mobile furniture and wedding season asigi oina discount up to 30% ki khudong chaw pijari. Phare dudi si torsia. Hoya che, sirri torsi. Se booking tak senjar. ब्रेक की मतुंदा मैं मुतराम ओक्चरी द सोशल वेलफेयर की डायरेक्टर लाक्सगे मरुना हजी अखोई सोजिन थंबा दमाना अखोई मांगदी अखोई गो टू विलेज तना मैं अमच थरे मेदु मतम खरा लेप खरे मसी हौजे अखोई मेडिकल असेसमेंट की मतंग से कमाइना चथे बिरि हजिगुम चथे बिरि ब्रा अदुगा चथे दब्रा कमाइन तौरी हाबी अखोइना हौजिक असेसमेंट कैम्प हाइना तौरिसि मसी ADIP अखोइगी असिस्टेंट टू डिसेबल पर्सन हाइना स्कीम मसीगी मखादा ADIP की मखादा चथबनी अदा अखोइना असेसमेंट जी तौरिङैदा अतोप स्कीम अमगा अखोइगी राष्ट्रीय वयोश्री योजना हाइना अहल ओइरबा चही 40 की मथक्तसु चही 40 हेंदलागदी मोइदसु डिसेबिलिटी मखल लाए मिट यारक्तबा नाकोंग यारक्तबा यारक्तबा खोंग खुट तांग यारक्तबा अदुना सिगी
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯚꯥꯏꯌꯣꯁ꯭ꯔꯤ ꯌꯣꯖꯅꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ADIP-ꯁꯤꯒ ꯑꯅꯤꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯦꯁꯦꯁꯃꯦꯟꯁꯤ ꯇꯧꯖꯩ ꯑꯂꯤꯝꯀꯣꯒ ꯄꯨꯜꯂꯒ ꯇꯧꯖꯕꯅꯤ ꯑꯂꯤꯝꯀꯣ ꯀꯝꯄꯅꯤꯒ ꯄꯨꯜꯂꯒ ꯑꯗꯨꯅ ꯃꯁꯤꯗ ꯆꯪꯉꯤꯕ ꯄꯩꯁꯥꯁꯤ ꯑꯂꯤꯝꯀꯣꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯑꯦ ꯃꯣꯏꯒꯤ ꯂꯤꯃꯤꯠ ꯑꯃ ꯂꯩꯖꯩ ꯊꯣꯛꯂꯛꯏꯕ ꯑꯦꯁꯦꯁꯃꯦꯟꯗ ꯃꯤ ꯌꯥꯝ ꯊꯣꯛꯂꯛꯏꯈꯩ ꯃꯣꯏꯒꯤ ꯐꯟꯗꯤꯡ ꯆꯥꯎꯏ ꯃꯤ 5 ꯈꯛ ꯊꯣꯛꯂꯛꯑꯒꯗꯤ ꯃꯣꯏꯗꯤ ꯃꯤ 5 ꯈꯛꯇꯪꯒꯤ ꯄꯩꯁꯥ ꯀꯥꯏꯔꯛꯀꯅꯤ ꯑꯗꯨ ꯀꯦꯝꯗꯨꯃ ꯁꯤꯟꯕꯗ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯪꯈꯤꯕꯅꯤꯅ ꯑꯗꯨꯒꯤ ꯄꯨꯊꯕꯁꯤꯅ ꯑꯃꯨꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ ꯄꯨꯈꯠꯀꯗꯕ ꯑꯗ ꯍꯥꯏꯔꯤꯕ ꯑꯦꯁꯦꯁꯃꯦꯟꯁꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯒꯁꯨ ꯁ꯭ꯀꯤꯝ ꯒꯥꯏꯗꯂꯥꯏꯟ ꯄꯤꯔꯤꯁꯤ ꯆꯍꯤ 3 ꯀꯥꯟꯅꯔꯒ ꯇꯧꯒꯗꯕ ꯄꯣꯠ ꯑꯣꯏꯕ ꯑꯗꯨꯅ 2016ꯗ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ 19ꯒꯤ ꯑꯦꯁꯦꯁꯃꯦꯟ ꯀꯟꯅ ꯆꯠꯊꯔꯤ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯊꯧꯕꯥꯜ ꯕꯤꯁꯅꯨꯄꯨꯔ ꯅꯣꯅꯦ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯊꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯁꯤꯒꯨꯝꯕ ꯑꯦꯁꯦꯁꯃꯦꯟ ꯀꯦꯝꯁꯦ ꯑꯩꯈꯣꯏꯅ ꯆꯠꯊꯕ ꯃꯇꯝꯗ ꯌꯥꯔꯤꯈꯩ ꯃꯤꯁꯦ ꯆꯤꯊꯍꯧꯗꯅꯕ ꯍꯥꯏꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯙꯥꯟꯁꯤꯡ ꯖꯤꯂꯥ ꯄꯔꯤꯁꯠꯁꯤꯡ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯁꯤ ꯁꯤꯟꯖꯩ ꯀꯩꯅꯣꯗꯤ ꯃꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯂꯒ ꯈꯣꯠꯂꯒ ꯃꯤ ꯊꯣꯛꯄꯤꯔꯣꯏꯅ ꯈꯣꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯈꯩ ꯅꯣꯡꯃꯗꯨꯃ ꯆꯠꯂꯨꯔꯒ ꯃꯤꯅ ꯏꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯒ ꯕꯦꯅꯤꯐꯤꯠ ꯐꯪꯍꯧꯗꯕꯒꯤ ꯄꯣꯠꯁꯤ ꯂꯩ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯀꯦꯝꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯁꯤꯅ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯀꯦꯝꯁꯤ ꯁꯤꯜꯂꯀꯥꯟꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯄ ꯏꯀꯥꯏ ꯍꯥꯏꯅ ꯊꯣꯛꯂꯛꯇꯕꯒꯤ ꯀꯦꯁ ꯑꯃ ꯑꯅꯤꯈꯛ ꯊꯦꯡꯅꯩ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯀꯩꯅꯣꯗꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯔꯚꯦꯁꯤꯗꯒꯤ ꯑꯃꯨꯛ ꯆꯍꯤ 3 ꯂꯦꯞꯈꯤꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯒꯣꯔꯃꯦꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯅꯗꯔ ꯆꯍꯤ 3 ꯑꯃ ꯉꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅ ꯂꯩꯕꯤꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯗꯤꯁꯇ꯭ꯔꯤꯛ 13ꯃꯛꯇ ꯀꯦꯝꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯌꯥꯕ ꯄꯤꯔꯛꯈ꯭ರೆ ꯑꯁꯣꯝꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯔꯛꯄ ꯀꯥꯟꯗ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯃꯤꯟꯅꯁꯤ ꯇꯥꯃꯣ ꯄꯔꯤꯕ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯨꯅꯤ ꯑꯃꯣꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏ ꯗꯤꯁꯦꯕꯜ ꯅꯠꯇ꯭ꯔꯒ ꯐꯤꯖꯤꯀꯦꯜꯂꯤ ꯆꯤꯜꯗ꯭ꯔꯦꯟ ꯌꯥꯎꯕꯗꯤ ꯃꯌꯥꯝ ꯃꯥꯡꯅꯕ ꯁꯣꯁꯥꯏꯇꯤ ꯃꯃꯥꯡꯗ ꯑꯩ ꯏꯆꯥꯗꯨꯗꯤ ꯃꯃꯤꯠ ꯎꯗꯦ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯄꯪꯉꯤ ꯃꯈꯣꯡ ꯇꯦ ꯃꯔꯣꯟ ꯊꯣꯛꯇꯦꯅ ꯄꯨꯊꯣꯛꯄꯗ ꯏꯀꯥꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯃꯣꯒꯤ ꯃꯣꯠꯀꯤꯗꯤ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯄꯨꯊꯣꯛꯅꯕ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯑꯃ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯥꯃꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯏꯀꯥꯏꯔꯤꯗꯨ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯅ ꯌꯦꯡꯊꯕ ꯑꯃ ꯌꯥꯎꯗꯧꯔꯤꯅꯦꯕ ꯑꯗꯨ ꯌꯥꯎꯍꯟꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯄꯨꯊꯣꯛꯄꯩꯁꯨ ꯀꯤꯔꯣꯏꯕꯁꯨ ꯀꯤꯔꯤꯁꯤ ꯀꯩꯅꯣꯗ ꯁꯣꯁꯥꯏꯇꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯁꯣꯏꯕ ꯑꯗꯨꯅ ꯑꯁꯤ ꯁꯨꯝꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗꯒꯤ ꯍꯧꯇꯥꯔꯦ ꯑꯉꯥꯡ ꯇꯝꯕꯤꯕꯗꯒꯤ ꯍꯧꯔꯒ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯗꯒꯤ ꯍꯧꯔꯒ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯤꯁꯦꯕꯜ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯑꯆꯧ ꯑꯆꯧꯕ ꯑꯆꯤꯚꯔ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯗꯤꯁꯦꯕꯜꯁꯤꯡꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯡꯁꯤ ꯃꯌꯥꯝꯗ ꯑꯉꯥꯡꯁꯤꯡ ꯈꯪꯍꯟꯕ ꯆꯪꯉꯤ ꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯂꯩꯈ꯭ꯔꯒꯗꯤ ꯄꯨꯊꯣꯛꯅꯕꯗ ꯀꯩꯁꯨ ꯏꯀꯥꯏꯅꯔꯣꯏ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯍꯦꯜꯞ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯄꯤꯕꯁꯨ ꯂꯩꯔꯦꯀꯣ ꯋꯥꯟ ꯇꯥꯏꯝ ꯕꯦꯅꯤꯐꯤꯠ ꯄꯤꯕ ꯑꯗꯩ ꯃꯆꯤꯠ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅ ꯈꯔ ꯄꯤꯕ ꯑꯁꯤ ꯂꯩꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯑꯩꯅ ꯗꯤꯁꯦꯕꯜꯁꯤꯡꯁꯤ ꯑꯦꯅꯦꯕꯜ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁ꯭ꯀꯤꯜꯁꯤ ꯀꯗꯥꯏ ꯂꯩꯌꯦꯅ ꯊꯤꯗꯣꯛꯑꯒ ꯍꯩꯍꯟꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯖꯣꯟ ꯅꯥꯏꯁꯣꯏꯒꯗꯣ ꯃꯣꯏꯒꯤꯁꯨ ꯍꯨꯟꯗꯣꯛ ꯊꯝꯕꯤ ꯗꯤꯁꯦꯕꯜ ꯍꯦꯟꯅ ꯉꯁꯥꯏ ꯑꯦꯂꯥꯎꯟꯁ ꯄꯤꯔ ꯊꯝꯃꯒꯗꯤ ꯃꯥꯁꯨ ꯀꯩꯁꯨ ꯉꯝꯗꯕ ꯌꯥꯏ ꯗꯤꯁꯦꯕꯜ ꯑꯣꯏꯖꯔꯒꯁꯨ ꯃꯥꯒꯤ ꯃꯊꯥ ꯌꯥꯝ ꯍꯩ ꯃꯥꯁꯤ ꯑꯪꯀ ꯌꯥꯝ ꯍꯩ ꯑꯗꯨꯅ ꯑꯣꯖꯥ ꯑꯣꯏꯍꯟꯁꯤ ꯅꯠꯇ꯭ꯔꯒꯅ ꯔꯤꯁꯔꯁ ꯇꯧꯍꯟꯁꯤꯅ ꯄꯨꯁꯟꯕꯤꯔꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯗ ꯀꯥꯜꯍꯣꯒꯗꯣ ꯃꯥꯁꯤ ꯂꯥꯏ ꯌꯦꯛꯄ ꯍꯩ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯄꯨꯁꯟꯕꯤꯁꯤ ꯑꯗꯨꯃꯥꯏꯅ ꯄꯨꯁꯟꯕꯤꯕꯒꯤ ꯒꯥꯏꯗꯦꯟꯁ ꯑꯃ ꯆꯪꯉꯦꯕ ꯇꯁꯦꯡꯅ ꯉꯁꯥꯏꯒꯤ ꯑꯦꯂꯥꯎꯟꯁ ꯄꯤꯕꯗꯨꯗꯤ ꯐꯔꯦꯀꯣ ꯑꯗꯨꯁꯨ ꯄꯤꯗꯧꯅꯤ ꯑꯣꯚꯔ ꯑꯦꯟ ꯑꯕꯞ ꯗꯦꯠ ꯃꯊꯟꯇ ꯂꯦꯞꯆꯅꯕꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯀꯥꯟꯁꯤꯗ ꯆꯔꯥ ꯍꯦꯟꯕ ꯑꯃꯗ ꯉꯥ ꯄꯤꯔꯒꯗꯤ ꯅꯣꯡꯃ ꯉꯥ ꯆꯥꯗꯣꯏꯅ ꯑꯗ ꯉꯥ ꯐꯥꯠꯇꯕꯤꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯉꯥ ꯆꯥꯕꯒꯤ ꯀꯩꯅꯣ ꯂꯩꯖꯩ ꯃꯁꯥ ꯆꯔꯥ ꯍꯦꯜꯂꯣꯏ ꯍꯥꯏꯕ ꯄꯣꯠ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧ ꯍꯤꯡꯖꯍꯟꯗꯒꯦ ꯍꯥꯏꯁꯤꯃ ꯌꯥꯝ ꯈꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯕꯦꯅꯤꯐꯤꯠꯇꯨꯒꯤ ꯃꯊꯛꯇ ꯑꯣꯚꯔ ꯑꯦꯟ ꯑꯕꯞ ꯃꯥꯒꯤ ꯁ꯭ꯀꯤꯜ ꯀꯩꯅꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯁ꯭ꯀꯤꯜꯁꯤꯡꯁꯤ ꯗꯦꯕꯂꯞ ꯇꯧꯁꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯍꯦꯟꯕ ꯈꯔꯁꯨ ꯌꯥꯎꯔꯦ ꯍꯥꯏꯔꯒꯅ ꯑꯗ ꯍꯦꯟꯅ ꯏꯟꯀꯔꯦꯖ ꯇꯧꯁꯤ ꯀꯝꯄꯤꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯁꯤꯅꯦꯕ ꯑꯉꯥꯎ ꯍꯩ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯒꯤ ꯚꯦꯟ ꯒꯣꯛ ꯀꯥꯟ ꯃꯥꯒꯤ ꯌꯦꯛꯕꯁꯤ ꯃꯥꯁꯨ ꯑꯉꯥꯎ ꯍꯩꯅꯤꯅ ꯄꯣꯜ ꯒꯣꯒꯟ ꯃꯣꯏꯒꯤ ꯑꯃ ꯍꯧꯖꯤꯛ ꯃꯤꯂꯤꯌꯟ ꯌꯣꯟ ꯂꯩꯔꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯈꯪꯗꯣꯛꯑꯝꯁꯨ ꯐꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯦꯅꯤꯐꯤꯠ ꯄꯤ ꯀꯥꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄ ꯀꯥꯟꯗ ꯋꯥꯏꯒ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄ ꯀꯥꯟꯗ ꯋꯥꯏꯁꯤ ꯁꯔꯀꯥꯔꯒꯤ ꯃꯦꯖꯔ ꯑꯣꯏꯅ ꯖꯄꯥꯟꯗ ꯆꯠꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯔꯣꯛꯁꯤꯗ ꯌꯣꯠꯅ ꯁꯥꯕ ꯃꯇꯦꯛ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯇꯨꯝ ꯊꯝꯕ ꯅꯦꯠ ꯀꯥꯟ ꯈꯪꯉꯦꯅ ꯆꯠꯂꯦꯁꯦ ꯑꯗꯨ ꯃꯤ ꯃꯃꯤꯠ ꯇꯥꯡꯕ ꯃꯃꯤꯠ ꯎꯗꯕ ꯅꯠꯇ꯭ꯔꯒ ꯃꯃꯤꯠ ꯁꯣꯟꯕ ꯃꯤꯁꯤꯡꯁꯤ ꯑꯗꯨꯏ ꯃꯊꯛꯇ ꯆꯠꯀꯥꯟꯁꯤ ꯃꯥ ꯂꯝꯕꯤ ꯆꯨꯝꯃꯤ ꯑꯗꯨꯝ ꯈꯪꯖꯩꯌꯦꯕ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯃꯇꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯕ꯭ꯔꯦꯜꯒꯤ ꯇꯥꯏꯞꯇ ꯂꯦꯞꯐꯝ ꯑꯁꯤ ꯁꯣꯔ ꯂꯥꯟꯗꯧꯔꯦ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯦꯇꯔꯟ ꯁꯦꯝꯃꯒ ꯈꯪꯉꯦꯕ ꯂꯦꯞꯄꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯔꯤꯝ ꯇꯧꯗꯕ ꯃꯃꯤꯠ ꯇꯥꯡꯕ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯑꯗꯨꯝ
ꯀꯩꯅꯣꯁꯦ ꯃꯃꯥꯏ ꯂꯩꯐꯝꯒꯁꯦ ꯂꯣꯏ ꯈꯪꯉꯦꯕ ꯁꯨꯝ ꯆꯠꯀꯥꯟꯁꯦ ꯃꯣꯏꯅ ꯇꯥꯛꯇ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯁꯣꯔꯣꯛꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯂꯣꯏꯅꯃꯛꯇ ꯌꯥꯎꯋꯦꯕ ꯁꯣꯔꯣꯛꯇꯁꯨ ꯌꯥꯎꯋꯦ ꯀꯩꯊꯦꯜ ꯃꯅꯨꯡ ꯆꯪꯉꯀꯥꯟꯁꯤꯗ ꯀꯩꯊꯦꯜ ꯃꯅꯨꯡꯁꯨ ꯃꯣꯏꯒꯤ ꯃꯃꯤꯠ ꯁꯣꯟꯕ ꯃꯌꯥꯝꯁꯤꯒꯤ ꯇꯣꯉꯥꯟꯅ ꯆꯠꯅꯕ ꯃꯐꯝꯁꯦ ꯃꯇꯨꯝ ꯍꯥꯞꯄꯒ ꯀꯩꯅꯣꯁꯤꯗꯕ ꯂꯩꯕꯥꯛꯁꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯈꯟꯕ ꯐꯩ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯁꯨm ꯍꯥꯏꯔꯤꯁꯦ ꯊꯣꯛꯂꯛꯄ ꯏꯀꯥꯏ ꯍꯥꯏꯗꯣ ꯀꯥꯏꯗ ꯃꯊꯟꯇ ꯃꯤꯉꯣꯟꯗ ꯁꯝꯕ ꯊꯣꯛꯄ ꯃꯇꯝꯗ ꯃꯊꯟ ꯊꯣꯛꯆꯉꯝꯃꯗꯤ ꯃꯉꯣꯟꯗꯁꯨ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯈꯔ ꯂꯩꯖꯅꯤ ꯗꯤꯒꯅꯤꯇꯤ ꯈꯔ ꯂꯩꯖꯅꯤ ꯑꯗꯨꯃ ꯂꯩꯍꯜꯂꯒꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅꯁꯨ ꯈꯤꯇꯪ ꯁꯣꯏꯅꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏ ꯀꯥꯟꯗ ꯄꯨꯊꯣꯛꯑ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯌꯦꯡꯍꯧꯁꯤ ꯍꯥꯏꯕꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯈꯔ ꯍꯦꯟꯅ ꯐꯒꯠꯂꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯇꯤꯇ꯭ꯌꯨꯠꯁꯦ ꯈꯔ ꯆꯦꯟꯖ ꯇꯧꯕ ꯐꯩ ꯇꯧꯕꯁꯤꯗ ꯍꯦꯛꯇ ꯈꯨꯗꯛ ꯑꯣꯚꯔꯅꯥꯏꯠ ꯇꯧꯕ ꯌꯥꯕ ꯄꯣꯟꯇꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯄꯥꯔꯥꯁꯤꯡꯗꯅꯤ ꯈꯪꯗꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯌꯥꯎꯍꯟꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯂꯤꯡꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯣ ꯁꯨꯖꯤꯠ ꯂꯥꯛꯆꯒꯦ ꯃꯁꯤ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡꯁꯤ ꯊꯦꯡꯅꯕ ꯌꯥꯎꯔ ꯃꯇꯝꯗꯨꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯄꯨꯊꯣꯛꯄꯗ ꯏꯀꯥꯏꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯁꯨꯖꯤꯠꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ NGO ꯁꯤꯒꯤ ꯇꯧꯕꯤꯔꯤꯕꯅꯤꯅ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯀꯔꯤ ꯇꯧꯔꯒꯗꯤ ꯐꯅꯤ ꯍꯥꯏꯕ ꯑꯣꯖꯥ ꯁꯨꯖꯤꯠꯀꯤ ꯀꯔꯤ ꯃꯣꯠ ꯂꯩꯅ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯇꯔꯅ ꯍꯥꯏꯕꯤꯕꯗꯣ ꯆꯨꯝꯃꯦ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯂꯩꯔꯤꯕꯁꯦ ꯍꯥꯟꯅ ꯁꯤ ꯀꯣꯛꯊꯣꯛꯄ ꯁꯤ ꯋꯥꯈꯜꯁꯦ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯃꯥꯏꯟ ꯁꯦꯠꯁꯦ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯑꯃꯗꯤ ꯆꯪꯉꯦꯕ ꯅꯝꯕꯔ ꯋꯥꯟ ꯃꯥꯏꯟ ꯁꯦꯠꯁꯦ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯗꯤ ꯑꯍꯥꯟꯕꯗ ꯍꯥꯏꯖꯅꯤꯡꯉꯤ ꯒꯣꯔꯃꯦꯟꯅ ꯄꯣꯂꯤꯁꯤ ꯐꯅꯌꯥꯝ ꯂꯧꯈꯠꯂꯒꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯣꯁꯤꯌꯦꯜ ꯀꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯄꯤꯄꯜꯁꯤꯡꯁꯤꯅ ꯃꯥꯏꯟ ꯁꯦꯠꯁꯦ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯑꯗꯨꯝ ꯑꯋꯥꯕ ꯑꯗꯨꯝ ꯑꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯣꯛꯄꯤꯗ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯁꯨ ꯋꯥꯠꯄ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜꯒꯤ ꯐꯤꯜꯁꯤꯗ ꯈꯪꯕꯤꯕ ꯋꯥꯠꯄꯗꯒꯤ ꯇꯧꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯃꯗꯨꯗꯣ ꯇꯞꯅ ꯇꯞꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯑꯗꯒꯤ ꯑꯦꯗꯤꯇꯔꯅ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝꯅ ꯑꯩꯅ ꯊꯥꯒꯠꯆꯕ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯦꯂꯦꯕꯁ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯂꯦꯕꯁ ꯑꯃ ꯍꯥꯞꯆꯤꯟꯕꯤꯕ ꯀꯂꯝ ꯆꯦꯅꯥ ꯑꯃ ꯇꯧꯔꯁꯨꯀꯣ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯍꯥꯞꯄꯤꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯗꯤꯁꯦꯕꯜ ꯑꯃ ꯊꯦꯡꯅꯔꯀꯥꯟꯗ ꯍꯥꯎ ꯇꯨ ꯍꯦꯜꯞ ꯀꯃꯥꯏꯅ ꯇꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯒꯥꯏꯗ ꯇꯧꯒꯅꯤ ꯂꯝꯕꯤꯗ ꯀꯃꯥꯏꯅ ꯊꯦꯡꯅꯔꯒꯗꯤ ꯑꯣꯊꯣ ꯑꯃ ꯊꯦꯡꯅꯔꯒꯁꯨ ꯃꯥꯅ ꯐꯨꯜ ꯆꯥꯔꯖ ꯆꯠꯂꯝꯃꯒꯁꯨ ꯏꯜ ꯆꯠꯂꯝꯃꯒꯁꯨ ꯇ꯭ꯔꯥꯏꯁꯥꯏꯀꯜ ꯊꯧꯔꯝꯃꯒꯁꯨ ꯀꯩꯒꯨꯝꯕ ꯑꯉꯝꯕꯗ ꯏꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯒꯁꯨ ꯌꯥꯎꯋꯤ ꯑꯁ ꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯋꯥꯈꯜꯁꯤꯗ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯃꯥꯏꯟ ꯁꯦꯠꯇꯨꯃꯗꯤ ꯆꯦꯟꯕꯤꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯩꯈꯣই ꯄꯥꯝꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯔꯤꯕꯗꯨꯒ ꯁꯨꯝ ꯂꯥꯛꯁꯟꯖꯔꯕꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯔꯀꯤꯡꯁꯦ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯅꯍꯥꯟꯃꯛꯇꯁꯨ ꯑꯗꯨꯝ ꯊꯣꯛꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯅꯪ ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯤ ꯀꯣꯏꯁꯟ ꯑꯦꯔꯥꯏꯁ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯝ ꯆꯠꯈꯤꯑꯕ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯅ ꯑꯆꯥꯎ ꯑꯄꯥꯏ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯤ ꯃꯊꯪ ꯃꯊꯪ ꯏꯆꯩꯁꯤꯅ ꯍꯪꯉꯀꯥꯟꯗ ꯑꯩ ꯁꯤ ꯌꯧꯕꯗ ꯈꯔ ꯋꯥꯠꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯊꯣꯛꯑꯦꯀꯣ ꯌꯥꯝꯅ ꯁꯤꯝꯄꯜ ꯀꯩꯅꯣ ꯑꯩꯅ ꯈꯔ ꯍꯥꯏꯖꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯃꯁꯤ ꯑꯋꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯁꯤꯁꯨ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯇ꯭ꯔꯥꯐꯤꯛꯅꯁꯨ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯌꯦꯡ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯤꯒꯨꯝꯕꯒꯤ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯌꯦꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯒꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯆꯠꯄ ꯃꯇꯝꯗꯁꯨ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯀꯃꯥꯏꯅ ꯇꯧꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯆꯦꯞꯇꯔ ꯃꯆꯥ ꯑꯃ ꯊꯣꯏꯁꯨ ꯍꯥꯞꯄꯤꯔꯒꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯁꯨ ꯃꯣꯏ ꯀ꯭ꯂꯥꯁ ꯂꯧꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯂꯧꯔꯤꯅꯤꯗꯅ ꯀꯃꯥꯏꯅ ꯇꯧꯅ ꯂꯣ ꯉꯥꯡꯒꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯁꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯤꯀꯦꯞꯁꯤ ꯑꯩꯅ ꯐꯠꯇꯕ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯐꯠꯇꯕ ꯇꯧꯕ ꯃꯇꯝꯗ ꯏꯜꯂꯤꯒꯦꯜ ꯑꯣꯏꯕ ꯄꯣꯠ ꯇꯧ ꯇꯥꯔꯗꯤ ꯑꯩꯁꯨ ꯖꯦꯜꯗ ꯊꯥꯖꯤꯟꯗꯣꯏꯅꯦꯕ ꯆꯞ ꯃꯥꯟꯅꯩꯕ ꯂꯣꯒꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯂꯣ ꯑꯩꯈꯣꯏ ꯃꯥ ꯕ꯭ꯂꯥꯏꯟꯅꯤ ꯃꯥ ꯖꯦꯜ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯗꯨꯝ ꯊꯝꯈꯤꯗꯣꯏꯅꯦꯕ ꯈꯦꯠꯅꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯦ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯍꯪꯕꯤꯌꯨꯗꯣ ꯑꯩꯈꯣꯏꯅ ꯁꯣꯂꯨꯁꯟ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯜꯂꯀꯥꯟꯗ ꯗꯦꯜꯂꯤꯗꯁꯨ ꯉꯁꯥꯏꯒꯤ ꯑꯦꯗꯤꯇꯔꯅ ꯍꯥꯏꯕꯤꯕꯗꯣ ꯗꯦꯜꯂꯤꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯣ ꯔꯦꯜꯒ ꯁꯦꯝꯕꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯣꯡꯉꯦ ꯃꯗꯨ ꯃꯈꯥ ꯃꯅꯨꯡꯁꯤꯗ ꯕ꯭ꯔꯦꯜ ꯑꯩꯈꯣꯏ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯗꯣꯠ ꯀꯩꯅꯣꯁꯤ ꯀ꯭ꯔꯛ ꯂꯥꯎꯕꯁꯦ ꯑꯩꯈꯣꯏ ꯈꯣꯡꯁꯤꯅ ꯈꯣꯡ ꯑꯃ ꯇꯣꯡꯉ ꯅꯦꯜꯂꯒꯁꯨ ꯇꯣꯡꯉꯒ ꯄꯨꯔꯥ ꯌꯩꯁꯟꯒꯗꯕꯁꯨ ꯃꯑꯣꯡꯁꯨ ꯑꯣꯏꯍꯟꯗꯦ ꯀꯣ ꯃꯗꯨꯁꯨ ꯁꯦꯝꯃꯀꯥꯟꯗ ꯆꯠꯂꯦ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯁꯦ ꯈꯝ ꯊꯦꯡꯉꯀꯥꯟꯗ ꯊꯦꯡꯐꯝꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯝ ꯍꯪꯐꯝ ꯑꯃ ꯂꯩꯔꯅꯤ ꯁꯤ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯈꯪꯅ ꯁꯦꯝꯕꯤꯌꯦꯕ ꯀꯥꯎꯟꯇꯔ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯕꯣꯝꯕꯥꯏꯗ ꯗꯦꯜꯂꯤꯗꯗꯤ ꯑꯦꯋꯥꯔꯗ ꯐꯖ ꯑꯣꯏꯕꯅꯤꯅ ꯐꯖꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯁꯣꯔꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯦꯛꯁ ꯋꯥꯏ ꯖꯦ ꯅꯨꯄꯤ ꯑꯣꯏꯔꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯣ ꯃꯧ ꯑꯣꯏꯔꯣ ꯑꯗꯩ ꯑꯍꯜ ꯑꯣꯏꯔꯣ ꯑꯉꯥꯡ ꯑꯣꯏꯔꯣ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯣ ꯀꯩꯒꯨꯝꯕ ꯊꯦꯡꯅ ꯇꯥꯔꯗꯤ ꯃꯈꯣꯏꯗꯤ
ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯑꯦꯋꯥꯔ ꯌꯥꯝ ꯈꯨꯃꯥꯡ ꯌꯥꯎꯁꯟꯈ꯭ꯔꯦ ꯃꯣꯏ ꯐꯖꯅ ꯍꯦꯜ ꯑꯗꯨꯝ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯒ ꯄꯨꯟꯁꯤꯟꯖꯔꯛꯄꯗ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏ ꯑꯦꯁꯦꯁꯤꯕꯜ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏ ꯐ꯭ꯔꯤ ꯕꯦꯔꯤꯌꯔ ꯀꯦꯝꯄꯦꯟꯁꯨ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯦꯟ ꯖꯤ ꯑꯣ ꯁꯥꯏꯠ ꯇꯧꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯐ꯭ꯔꯤ ꯕꯦꯔꯤꯌꯔꯁꯦ ꯑꯃꯠꯇ ꯑꯣꯏꯗꯦ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯕꯁꯤꯡꯁꯦ ꯔꯦꯝ ꯑꯝꯇ ꯍꯥꯞꯄꯤꯗꯕ ꯃꯥꯜꯂꯤ ꯃꯁꯤ ꯍꯥꯞꯍꯟꯕꯤꯕ ꯐꯩ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯔꯤꯝꯁ ꯑꯣꯏꯔꯁꯨ ꯖꯦꯅꯤꯝꯁ ꯑꯣꯏꯔꯁꯨ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯤ ꯂꯣꯏꯅꯃꯛ ꯁꯔꯀꯥꯔꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯒ ꯍꯥꯡꯉꯤꯕ ꯉꯥꯛꯇꯅꯤ ꯁꯤꯗꯁꯨ ꯃꯣꯏꯗꯁꯨ ꯍꯦꯟꯗꯤꯀꯦꯞꯁꯦ ꯆꯪꯉꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯑꯦꯅꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯁꯨ ꯃꯥꯁꯨ ꯃꯁꯤ ꯃꯇꯥꯡꯒꯤ ꯄꯟꯖꯕꯅ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯒꯁꯨ ꯃꯄꯥ ꯃꯃꯥ ꯅꯥꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯃꯥꯏ ꯃꯃꯥꯁꯦ ꯍꯟꯗꯛ ꯍꯣꯁꯄꯤꯇꯥꯜ ꯂꯩꯌꯦꯕ ꯃꯃꯥ ꯁꯦꯕꯥ ꯇꯧꯕ ꯆꯠꯂꯦꯕ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯁꯦ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯨꯝꯕꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯦꯁꯦꯁꯤꯕꯜ ꯑꯣꯏꯍꯟ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯤꯞꯀꯨꯝꯕꯅꯤ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯔꯦꯝꯀꯨꯝꯕꯗꯣ ꯐꯖꯅ ꯍꯥꯞꯆꯟꯅ ꯃꯥ ꯊꯧꯒꯠꯄ ꯏꯟꯈꯠꯍꯟꯕꯗꯣ ꯆꯠꯂꯒ ꯆꯠꯅꯤꯡꯕꯗꯣ ꯆꯠꯄꯗ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯐꯖꯅ ꯈꯔ ꯑꯩꯗꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯝꯕꯤ ꯆꯠꯄꯗꯁꯨ ꯑꯩꯈꯣꯏ ꯐꯨꯠ ꯄꯥꯠꯇ ꯀꯩꯒꯨꯝꯕ ꯑꯩ ꯏꯁꯥꯃꯛ ꯊꯦꯡꯅꯔꯁꯨ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯇꯩꯅꯁꯨ ꯌꯥꯝ ꯊꯦꯡꯅꯕ ꯄꯣꯠꯅꯦ ꯐꯨꯠ ꯄꯥꯠꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯃꯌꯥꯝ ꯄꯨꯂꯤꯁꯅ ꯇ꯭ꯔꯥꯐꯤꯛꯅ ꯃꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯤ ꯄꯥꯕ꯭ꯂꯤꯛꯀꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯗꯁꯨ ꯑꯩꯒꯤ ꯒꯥꯏꯗ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯠꯇꯨꯁꯨ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏꯗ ꯁꯝꯕ ꯒꯥꯏꯗ ꯇꯧꯕꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯌꯦꯕ ꯐꯨꯠ ꯄꯥꯠꯁꯤꯗ ꯂꯩꯁꯜꯂꯦ ꯐꯨꯠ ꯄꯥꯠꯁꯤꯗꯁꯨ ꯆꯠꯄꯗ ꯑꯩꯈꯣꯏꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯨꯠ ꯄꯥꯠ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯉꯁꯥꯏꯒꯤ ꯑꯗꯩꯇꯅ ꯍꯥꯏꯕꯤꯕꯗꯣ ꯁꯤꯗ ꯀꯩꯅꯣꯝ ꯀꯥꯈꯠꯐꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯈꯤꯇꯪ ꯐꯨꯠ ꯄꯥꯠꯁꯤ ꯐꯖꯅ ꯐ꯭ꯔꯤ ꯑꯣꯏꯍꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪꯗꯁꯨ ꯆꯠꯄꯗ ꯃꯇꯦꯡ ꯌꯥꯝ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯆꯕꯗꯁꯨ ꯀꯩꯒꯨꯝꯕ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡꯁꯦ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡꯁꯨ ꯑꯩꯈꯣꯏ ꯉꯝꯈꯠ ꯉꯝꯗꯒ ꯇꯧꯔ ꯊꯝꯕꯤꯕ ꯑꯃ ꯂꯩꯌꯦꯕ ꯑꯇꯣꯞꯄꯗ ꯂꯝꯗꯗꯤꯀꯣ ꯁꯤꯒꯨꯝꯕꯁꯦ ꯐꯖꯅ ꯑꯗꯨꯝ ꯌꯥꯝꯅ ꯃꯁꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯕꯁꯨ ꯅꯠꯇꯦ ꯃꯣꯏ ꯂꯝꯕꯤ ꯁꯦꯝꯕ ꯃꯇꯝꯗꯨꯗ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡ ꯁꯦꯝꯕꯗꯨꯗ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨꯕ ꯀꯩꯁꯨ ꯑꯗꯨꯝ ꯑꯩꯗꯤ ꯌꯥम लाइगनेना खल्ले अदो मसी पुनिंग चंगबीदबदैना खंजेबको अखोइगी कनोना सरकार की साइडगी सिगुमजे कदाइदा कई लेरिगे सही अखोइगी डिसेबल पीपल सिंग अदुम सी मतांग से नोइदा कई लेरि एक सिजे फजन पाबीरगदी सो एक ओनली सोशल वेलफेयर डिपार्टमेंट खतन नतब अतोप डिपार्टमेंट मैम जो रूरल डेवलपमेंट पंचायती राज एजुकेशन डिपार्टमेंट अतोप तो मैम लेरिदना मोय खोइ जु साइडगी करिगुम्बा खोइगी डिपार्टमेंट कोनबा जग एरिया सिदा खोइगी डिफरेंटली एबल पर्सन ओरबा मियोइसिंगसिगिदमुता करी करी तौबा याय एक्सिना करी पीरी हाइबना सिंगबजे खतंग खगदी तौबीरगदी था मनुंग पुंग अमनिदंग मतम काइथोकपीरगा पाबीरगदी नैनाबीरगदी तानाबीरगदी अखोइजे सही अमा निगी मनुंगदने अचौबा कई हानि डेवलपमेंट जे अचौ पुरकनी हाइना खंजे अदुगा असैगी अखोइदा सिदि मखा ताउदा मखा तानाई पंजनिंगी जे असैगी अखोइदा गवर्नमेंट की ओइनासु कोई लाइरिक हैबा थबक फंगिबा खरजु याव फंगदबा मैम लई अनएम्प्लॉयमेंट अलाउंस का पीबदो असुजु कोई मतम चाना अदि था अदि कोई कोइना पंदबदा पिहनिंगे अदुगा समझजरबदा कोई चीफ मिनिस्टर की सोथर सिंह टेंबांग सिसु थेंगबदा आइदि था नियुम हनुम सही था तरुक कुमा सही गुम्बा अदुमक्ति यावदि था तरुक कुमा ननबा याविको सिजे था थेंगबदा आई सुंगा आइगी मोड ओइना हाइजरबदा था अनीगुम्बा अहुंगुम्बा पुल्ल पुल्ला सही मरीरक कुम्बा ओइगरा अदगी मंगारक ओइगरा सुमाइना पिबिरगदी फाइनेंशियल सपोर्ट टू गवर्नमेंट पिबिरबा लौखलिबा फजगरबा स्कीम अदु मखोइ फाइनेंशियल दो फंगकांदा इमुंगदुदा माना सेन खरा फंगजरगा यामना खितंग अचौबा मतिंग ओइदना मीना व्यवहार तौबजु समाज पुथोकपदजु मानजु चनिंग चचबजु कईगोमा हंग चनिंगबजु मतिंग आम ओइजैदना असैगी अदुगुम्बगी प्लान तौद खितंगदुना मतिंग खरा ओइजैदनाको अदो मतम मतुंग हेंकलखिबसु याय सिमा लये अदुगा असैगी खोइगी थबककी मतंगदुदा हारगा खोइगी कनोसे असम दजु हंता युगिदना स्पेशल रिक्रूटमेंट तौगिबा अदुम फंगी चनी की मथक्ता लौगिबा ओनली कनो सिदा कोई डिफरेंटली एबल पर्सन की दम तोंगाना स्पेशल रिक्रूटमेंट तौबा कोई कनो गवर्नमेंट जॉब सिदा माइ मतिक चाव तो फंगजरेदा अदुदि अदुमाइना अखोइगी मणिपुर गिनसु सुमाइतोना कईगुम्बा लाखो मतमदा दरकार लेरगदी आइदी सुगुम्बा स्पेशल रिक्रूटमेंट तौ मोइदसु अपदसु याम तौरे तौहनिंगी तौजनिंगी अदुगा सगी कनोसिंग अखोइगी बैकलॉग लेरिबा सिजु अतोपा डिपार्टमेंट मैम से रोस्टर सिस्टम का लेब मैम से मसी चप चान फुलफिल तौबीरगा चनबीरगदी अखोइगी थबक फंगदना लेरिबा कनो इचिल इनाउसिंग अखोइगी ब्लाइंड ओरसु लोकोमोटर ओरसु डिपेंडमेंट ओरसु माना चानजबा माना तौबा याबा जगह दो अप्लाई तौजरगा स्पेशल इक्विपमेंट गुमा तौरगा अदगी अतकोइ बैकलॉग लेरिबसिंग जो फजना तौबीरगदी
initiative ꯂꯧꯕꯤꯔꯒꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯅ ꯂꯩꯔꯤꯕ ꯗꯤꯁꯦꯕꯜ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯅ ꯉꯝꯖꯔꯤꯕ ꯊꯕꯛ ꯍꯩꯖꯕ ꯊꯕꯛꯇꯨ ꯇꯦꯂꯦꯟꯗꯨ ꯎꯠꯆꯔꯒ ꯊꯕꯛ ꯇꯧꯖꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯒꯤ ꯑꯣꯏꯅꯁꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯁꯨ ꯑꯐꯕ ꯑꯣꯏꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯦꯛꯁꯦ ꯔꯥꯏꯠꯁ ꯑꯣꯐ ꯗꯤ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤ 2016ꯁꯦ ꯆꯠꯈ꯭ꯔꯦ ꯆꯠꯅꯕ꯭ꯔꯦ ꯑꯗꯣ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯖꯤ ꯌꯥꯎꯕꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯎꯕꯤꯗꯕ ꯃꯥꯜꯂꯦ ꯌꯥꯎꯕꯤꯗꯦ ꯍꯥꯏꯅ ꯂꯧꯖꯩ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯄꯤꯗꯅ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯐꯖꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯐꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯒꯤ ꯔꯨꯜꯁ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯍꯟꯕꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤꯁꯦ ꯐꯖꯅ ꯁꯦꯝꯗꯅ ꯂꯩꯕꯁꯤꯡꯁꯦ ꯁꯦꯝꯕꯤꯕ ꯑꯩ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯔꯒꯗꯤ ꯀꯔꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯖꯕꯗ ꯏꯆꯟ ꯆꯟꯅꯩꯅꯔꯒ ꯇꯧꯅꯤ ꯍꯥꯏꯔꯒ ꯇꯧꯕꯤꯗꯕꯒꯨꯝꯕ ꯑꯗꯒꯤ ꯄ꯭ꯔꯣꯁꯦꯁꯇꯁꯨ ꯈꯔ ꯑꯄꯟꯕꯕꯨꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯄ꯭ꯔꯣꯁꯦꯁꯇꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯨꯝ ꯊꯥꯒꯤ ꯄꯨꯡ 2-3 ꯃꯅꯨꯡꯗ ꯀꯥꯏꯊꯣꯛꯄ ꯏꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯑꯆꯧꯕ ꯃꯁꯤ ꯃꯦꯅꯦꯖꯃꯦꯟꯗ ꯄꯨꯔꯛꯄꯗ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯅꯕꯗ ꯑꯗꯒꯤ ꯃꯥꯅ ꯉꯝꯖꯕꯗꯨ ꯐꯖꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯄꯤꯔꯛꯏꯕ ꯑꯥꯏꯟꯅ ꯄꯤꯔꯤꯕ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯅ ꯂꯩꯔꯤꯕ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯍꯟꯊꯅ ꯂꯩꯕꯁꯤꯡꯁꯦ ꯀꯣꯛꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯃꯦ ꯍꯧꯖꯤꯛ ꯀꯦꯁꯇꯩꯗ ꯗꯥꯏꯔꯦꯛꯇꯒꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯂꯩꯕꯤ ꯃꯥꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯕꯦꯔꯤꯌꯔ ꯐ꯭ꯔꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯁꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯉꯥꯡꯅꯗꯅ ꯂꯥꯛꯑꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯦꯁꯦꯁꯤꯕꯜ ꯏꯟꯗꯤꯌꯥ ꯀꯦꯝꯄꯦꯟ ꯍꯥꯏꯅ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯒꯣꯔꯃꯦꯟꯒꯤ ꯕꯤꯜꯗꯤꯡ 50ꯁꯤ ꯑꯦꯁꯦꯁꯤꯕꯤꯂꯤꯇꯤ ꯑꯣꯗꯤꯠꯁꯤ ꯇꯧꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯦꯁꯦꯁꯤꯕꯜ ꯑꯣꯟꯊꯣꯛꯅꯕ ꯕꯦꯔꯤꯌꯔ ꯐ꯭ꯔꯤ ꯑꯣꯟꯊꯣꯛꯅꯕ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯆꯪꯁꯤꯜꯂꯒ ꯂꯩꯔꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝꯁꯤ ꯗꯤꯁꯦꯕꯜ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯍꯟꯕ ꯃꯥꯒꯤ ꯑꯥꯏꯁꯥꯏꯠꯁꯤ ꯋꯥꯠꯂꯒꯁꯨ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉꯒ ꯃꯥꯒꯤ ꯚꯣꯏꯁ ꯆꯦꯟꯖ ꯑꯣꯚꯔꯒ ꯌꯥꯎꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯍꯟꯕꯒꯤ ꯑꯣꯟꯊꯣꯛꯎ ꯍꯥꯏꯕꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤ ꯑꯩꯅ ꯗꯤꯄꯥꯔꯠꯃꯦꯟ ꯖꯣꯏꯟ ꯇꯧꯔꯀꯥꯟꯗ ꯊꯤꯗꯣꯛꯑꯀꯥꯟꯗ ꯂꯩꯔꯒ ꯄꯣꯠꯁꯤ ꯐꯟ ꯈꯔꯁꯨ ꯂꯥꯛꯑꯒ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃ ꯃꯥꯡꯗ ꯇꯧꯔꯝꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯅ ꯅꯦꯂꯤꯠ ꯑꯀꯥꯝꯄꯥꯠꯇ ꯑꯩ ꯆꯤꯊꯤ ꯏꯖꯔꯦ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯃ ꯇꯧꯅꯤꯡꯉꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯣꯏꯅꯁꯨ ꯌꯥꯝ ꯍꯔꯥꯎ ꯆꯦꯜꯂꯛꯇꯅ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯇꯧꯔꯒ ꯑꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯍꯥꯟꯅ ꯃꯌꯥꯝꯗ ꯎꯠꯄ ꯌꯥꯅꯕ ꯀꯩꯅꯣꯗꯤ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯃꯣꯗꯤꯐꯥꯏ ꯇꯧꯒꯦ ꯍꯥꯏꯔꯨꯕ ꯀꯥꯟꯗ ꯃꯣꯏꯗ ꯆꯤꯡꯅꯕ ꯀꯔꯤ ꯀꯔꯥꯁꯦ ꯂꯩꯇꯅꯕ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯦ ꯍꯥꯟꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯗꯃꯤꯁꯤ ꯑꯩꯈꯣꯏ ꯁꯦꯝꯕ ꯂꯣꯏꯔꯦ ꯂꯥꯏꯚ ꯆꯠꯇ꯭ꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯋꯦꯕꯁꯥꯏꯠ 52 ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯗꯤꯁꯦꯕꯜ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯃꯦ ꯁꯤꯒꯤ ꯐꯟꯁꯤ ꯌꯨꯇꯤꯂꯥꯏꯖ ꯍꯦꯛ ꯇꯧꯕꯒ ꯌꯨ ꯁꯤ ꯊꯥꯒꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕꯤꯜꯗꯤꯡ ꯕꯦꯔꯤꯌꯔ ꯐ꯭ꯔꯤ ꯑꯣꯟꯊꯣꯛꯄꯒꯤ ꯄꯩꯁꯥꯁꯤ ꯂꯧꯕ ꯌꯥꯗꯣꯏꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯕꯤꯜꯗꯤꯡ 50ꯁꯤ ꯕꯦꯔꯤꯌꯔ ꯐ꯭ꯔꯤ ꯑꯣꯜꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯣ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝꯁꯤꯁꯨ ꯀꯩꯒꯨꯝꯕ ꯕꯦꯔꯤꯌꯔ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯅ ꯑꯩꯈꯣꯏ ꯑꯁꯥ ꯊꯝꯖꯔꯤ ꯑꯗꯣ ꯑꯃ ꯉꯁꯥꯏ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯦ ꯑꯩꯅ ꯍꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯇꯥꯡ 23ꯇ ꯑꯩ ꯆꯥꯔꯖ ꯂꯧꯔꯦ 23ꯇ ꯑꯩ ꯃꯣꯏꯒ ꯏꯍꯥꯟ ꯍꯥꯟꯅ ꯐꯝꯃꯤꯟꯅꯩ ꯃꯣꯏꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯣꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯅꯤ ꯈꯣꯠꯅꯤ ꯇꯧꯔ ꯂꯩꯔꯝꯕꯗꯒꯤ ꯑꯩ ꯐꯝꯃꯤꯟꯅꯈꯤ ꯃꯁꯤ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯎꯔꯀꯥꯟꯗ ꯆꯥꯕ ꯊꯛꯄ ꯅꯤꯡ ꯊꯨꯡꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯔꯨꯕꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯁꯤನ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ ꯒꯣꯔꯃꯦꯟꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤ ꯆꯥꯡ नायना ꯊꯥꯒꯤ ꯄꯤꯕꯤꯗꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯏꯁꯥꯅ ꯌꯥꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯥ ꯑꯍꯨꯝꯒꯤ ꯄꯤꯅꯕ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯁꯤ ꯊꯝꯖꯩ ꯀꯩꯅꯣꯗ ꯁꯦꯡꯁꯟ ꯇꯧꯕ ꯀꯩꯗꯧꯕ ꯑꯗꯩ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅꯤꯅ ꯍꯧꯖꯤꯛ ꯁꯦꯡꯁꯟ ꯊꯥꯗꯣꯛꯄ ꯊꯤꯡꯉꯦ ꯍꯥꯏꯅ ꯑꯃꯨꯛ ꯊꯤꯡꯉꯤ ꯍꯧꯖꯤꯛꯃꯛ ꯊꯤꯡꯉꯤꯕꯅꯤ ꯁꯤꯒꯨꯝꯕ ꯕꯦꯟ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯕꯁꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ राइट्स ऑफ पर्सन्स विथ डिसेबिलिटी एक्ट सिदा सिगुम्बजी थोक्तनबा अखोइगी पर्सन्स विथ डिसेबिलिटी खकी ओइना सिजनगदबा कॉर्पस फंड अमा थम्मु हाइबगी कइनोसे यावरी अदुना अखोइ ममांग थादा अखोइगी एडवाइजरी बोर्ड सेमग्रे एडवाइजरी बोर्ड मीटिंग फमग्रे एडवाइजरी बोर्ड सिजु अखोइ आरपीएफ की मखादा लैतबा यादबा पोरमनी
एडवाइजरी बोर्ड की अहम मीटिंग तौग्रे ngसाई कॉर्पस फंड सेमबगी स्किल डेवलपमेंट फोकस तौरगा मोइदा अखोगी लाइफ स्किल पीबगी सुमाइना ngसाई हाइबिबदो nga पीबगी महुता nga फाब तंबियो हाइबदो मसिमक अखोगी पर्सन्स विथ डिसेबिलिटी द चेंज अब पोरमनी अखोइदा लिसिंग अमा पीरे अनि पीरे हाइरगा कई हाइतारे सिम्पैथी उत्पीबगी महुता कइनो तौबियो लाइफ स्किल ओइना पीबियो अखोई इसागी डिग्निटी लेना अखोई हिंजगे हाइबदी मानी अदुना मोइगी